ꯉꯁꯤꯁꯦ ꯑꯜꯖꯦꯕ꯭ꯔꯥꯒꯤ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯊꯥꯔꯠ ꯁꯨꯕ ꯀ꯭ꯂꯥꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯎꯝ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯀꯩ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯔꯁ ꯀ꯭ꯂꯥꯁꯇꯣ ꯑꯍꯥꯟꯕ ꯀ꯭ꯂꯥꯁꯇꯣ ꯑꯦꯁ ꯑꯦꯁ ꯁꯤ ꯁꯤꯖꯦꯜꯒꯤꯀꯣ ꯁꯤꯖꯦꯜ 2023ꯗ ꯍꯪꯈꯤꯕ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟ ꯑꯩ ꯅꯩꯅꯩ ꯁꯦꯀꯦꯟ ꯀ꯭ꯂꯥꯁꯇꯨꯗꯅ ꯑꯩ ꯗꯦꯃꯣ ꯑꯣꯏꯅꯀꯣ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯀꯌꯥꯝ ꯍꯩꯅꯒꯦ ꯌꯦꯡꯕ ꯑꯣꯏꯅ ꯗꯦꯃꯣ ꯑꯣꯏꯅ ꯁꯤ ꯇꯥꯏ ꯑꯅꯤꯁꯨꯕ ꯀ꯭ꯂꯥꯁꯇ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯜꯖꯦꯕ꯭ꯔꯥꯁꯦ ꯀꯗꯥꯏꯗ ꯂꯥꯏꯔꯤꯛ ꯄꯥꯍꯧꯅꯤ ꯍꯥꯏꯕ ꯑꯩꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡ ꯍꯥꯟꯅ ꯄꯥꯒꯗꯧꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯥꯒꯗꯕꯁꯤꯡꯗꯣ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ 100% ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯑꯅꯤꯁꯨꯕ ꯀ꯭ꯂꯥꯁꯇ ꯉꯔꯥꯡꯒꯤ ꯀ꯭ꯂꯥꯁꯇꯨꯅꯤꯀꯣ ꯑꯅꯤꯁꯨꯕ ꯀ꯭ꯂꯥꯁ ꯍꯥꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯦꯛꯁꯇ ꯑꯍꯨꯝꯁꯨꯕ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯤꯅꯀꯣ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯁꯦ ꯑꯜꯖꯦꯕ꯭ꯔꯥꯁꯦ ꯑꯩꯅ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯍꯥꯏꯈꯤꯕꯗ ꯑꯃꯨꯛ ꯍꯜꯂꯛꯀꯦ ꯀ꯭ꯂꯥꯁꯁꯦ ꯍꯧꯕꯗ ꯉꯥꯏꯔꯤꯀꯣ ꯅꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯑꯜꯖꯦꯕ꯭ꯔꯥ ꯍꯦꯛ ꯄꯥꯒꯦ ꯍꯥꯏꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯜꯖꯦꯕ꯭ꯔꯥꯁꯦ ꯃꯉꯣꯟꯗ ꯆꯪꯕ ꯃꯥꯒꯤ ꯃꯇꯥꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯗꯨ ꯈꯪꯖꯤꯜꯂꯨ ꯍꯥꯏꯔꯦ ꯑꯅꯤꯁꯨꯕ ꯏꯁꯇꯦꯞꯇ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯍꯥꯏꯅ ꯑꯩꯅ ꯀꯂꯦꯛꯁꯟ ꯇꯧꯕ ꯑꯃ ꯂꯩꯀꯣ ꯑꯗꯨ ꯔꯤꯖꯜꯇꯨ ꯈꯪꯉꯨ ꯍꯥꯏꯔꯦ ꯔꯤꯖꯜ ꯕꯣꯏ ꯀꯣꯂꯣꯝ ꯄꯥꯏꯔꯒ ꯄꯥꯒꯗꯧꯅꯤ ꯉꯔꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯩ ꯅꯤꯌꯣꯝꯁꯨ ꯇꯥꯛꯈ꯭ꯔꯦ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨ ꯆꯤꯟꯐꯥ ꯍꯦꯛ ꯄꯨꯕ ꯅꯠꯇꯕ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯍꯩꯌꯨ ꯍꯥꯏꯕꯗꯣ ꯌꯨꯁꯐꯨꯜ ꯔꯤꯖꯜꯁꯤ ꯈꯪꯉꯅꯤ ꯑꯗꯨꯀꯥꯟꯗ ꯄꯣꯂꯤꯅꯣꯃꯦꯜꯒꯤ ꯃꯇꯥꯡꯁꯤꯃꯀꯣ ꯄꯣꯂꯤꯅꯣꯃꯦꯜꯁꯤꯡꯁꯤ ꯐꯖꯅ ꯃꯥꯏ ꯊꯤꯑꯣꯔꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯩꯀꯥ ꯂꯣꯏ ꯄꯥꯊꯣꯛꯑꯣ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯐꯀꯤ ꯃꯇꯥꯡꯁꯤꯃꯀꯣ ꯒ꯭ꯔꯥꯐꯀꯤ ꯃꯇꯥꯡꯁꯤꯃ ꯈꯪꯖꯤꯜꯂꯣ ꯑꯗꯨꯒꯤ ꯃꯊꯪꯗ ꯀꯣꯑꯣꯔꯗꯤꯅꯦꯠ ꯖꯤꯑꯣꯃꯦꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯄꯥꯎ ꯍꯥꯏꯕꯅꯦꯕꯀꯣ ꯁꯤ ꯄꯥꯔꯅꯤ ꯊꯤꯑꯣꯔꯤꯗꯤ ꯁꯤꯅꯦꯕ ꯊꯤꯑꯣꯔꯤꯗ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯊꯤꯑꯣꯔꯤꯒꯤ ꯁꯔꯨꯛ ꯂꯩꯔꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯁꯤꯡꯗꯣ ꯍꯣꯠꯄ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔ ꯀꯣꯏꯁꯟꯁꯤꯡꯗꯣ ꯁꯣꯜꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯣꯜꯞ ꯇꯧꯕ ꯁꯤ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯁꯣꯜꯞ ꯇꯧꯒꯗꯕꯅꯤꯀꯣ ꯀꯣꯏꯁꯟ 1000 ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯀꯤꯔꯟ ꯆꯦꯞꯇꯔꯥꯏꯁ ꯃꯦꯠꯁꯇꯣ ꯑꯗꯨꯗ ꯆꯥꯇ꯭ꯔꯦꯠ ꯆꯅꯤꯄꯥꯟ ꯍꯦꯟꯅ ꯌꯥꯎꯔꯝꯒꯅꯤ ꯄꯤꯅꯥꯀꯜꯒꯤ ꯂꯥꯏꯔꯤꯛꯇꯁꯨ 500-600ꯀꯤ ꯃꯌꯥ ꯌꯥꯎꯏ ꯑꯗꯨꯁꯤꯡꯗꯨ ꯄꯥꯔꯣ ꯑꯗꯨꯒ ꯑꯇꯩ ꯑꯗꯔꯁ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯍꯣꯠꯂꯤꯉꯩ ꯀꯥꯟꯅꯩꯀꯣ ꯀꯣꯏꯁꯟ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯅꯪ ꯑꯦꯛꯖꯥꯝꯒꯤ ꯃꯉꯣꯏꯗꯅ ꯊꯦꯡꯅꯍꯧꯔꯣ ꯀꯣ ꯅꯪ ꯁꯤꯒꯤ ꯊꯤꯑꯣꯔꯤꯁꯤꯡꯁꯦ ꯁꯤꯒꯤ ꯃꯉꯥꯁꯦ ꯈꯪꯉꯀꯥꯟꯗ ꯁꯤ ꯀꯣꯏꯁꯟꯁꯤꯡꯁꯦ ꯊꯤꯑꯣꯔꯤꯁꯤꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯄꯥꯟꯕ ꯇꯝꯃꯣ ꯀꯣ ꯑꯗꯩ ꯇ꯭ꯔꯤꯛꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯛꯑꯅꯤ ꯑꯩꯅ ꯄꯨꯇꯤꯡ ꯃꯦꯊꯠꯅꯆꯤꯡꯕ ꯄꯨꯇꯤꯡ ꯃꯦꯊꯠ ꯀꯣ ꯂꯣꯖꯤꯛ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯇꯥꯜꯂꯛꯑꯅꯤꯀꯣ ꯁꯤꯅꯤ ꯇꯧꯗꯣꯏꯁꯦ ꯍꯧꯖꯤꯛ ꯇꯧꯒꯦ ꯈꯜꯂꯤꯕ ꯇꯥꯔꯒꯦꯠꯁꯦ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯀꯣ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯔꯗꯤ ꯁꯤ ꯂꯩꯔꯦ ꯇꯣ ꯁꯤꯗ ꯑꯩꯅ ꯀꯝꯄꯥꯏꯜ ꯇꯧꯖꯔꯤꯅꯤꯀꯣ ꯁꯤ ꯑꯩꯅ ꯀꯝꯄꯥꯏꯜ ꯇꯧꯕꯅꯤ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯗꯤ ꯑꯪꯀꯁꯦ ꯐꯣꯔꯃꯨꯂꯥ ꯁꯥꯗꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤꯡꯗꯨ ꯁꯥꯗꯣꯛꯑꯀꯥꯟꯗꯀꯣ ꯌꯥꯝ ꯀꯥꯟꯅꯔꯕ ꯑꯪꯀ ꯍꯣꯠꯄꯗ ꯆꯪꯕ ꯈꯔ ꯐꯪꯒꯅꯦꯕ ꯐꯣꯔꯃꯨꯂꯥꯒꯤ ꯇꯥꯏꯞꯇ ꯔꯤꯖꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯗꯣꯛꯄꯒꯤ ꯇꯥꯔꯛꯄ ꯐꯣꯜꯗꯨꯅꯤ ꯔꯤꯖꯜ ꯍꯥꯏꯁꯦ ꯁꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯑꯅꯤ ꯃꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯀꯣꯏꯁꯟꯅꯤ ꯂꯥꯛꯇꯣꯏꯁꯤ ꯇꯧꯕꯇꯕꯨ ꯄꯥꯕ ꯃꯇꯝꯁꯤꯗ ꯕꯣꯏ ꯀꯣꯂꯣꯝ ꯌꯥꯎꯔꯒ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅ ꯄꯥꯎ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩ ꯉꯔꯥꯡ ꯅꯣꯏꯗ ꯍꯥꯏꯔꯤꯁꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯍꯧꯔꯁꯦꯕꯀꯣ ꯅꯝꯕꯔ 1ꯗ ꯀꯔꯤ ꯍꯥꯏꯅ ꯄꯤꯔꯝꯕ ꯅꯝꯕꯔ 1ꯗ ꯍꯥꯏꯔꯤꯁꯦ x + 1/x ꯚꯦꯂꯨꯁꯦ ꯅꯝꯕꯔ 1ꯗ ꯍꯥꯏꯁꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯚꯦꯂꯨꯁꯤ ꯀꯩꯗꯧꯔꯕ a ꯑꯣꯏꯇꯥꯔꯒꯗꯤ ꯃꯥ ꯍꯥꯏꯁꯦ x - 1/x ꯁꯤ ꯀꯩꯗꯧꯋꯦꯕ a² - 4 ꯇꯥꯔꯛꯑꯦ ꯍꯥꯏ ꯁꯤ ꯔꯤꯖꯜ ꯇꯥꯔꯛꯏꯁꯦ ꯀꯃꯥꯏꯅ ꯇꯥꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯂꯥꯛꯐꯝ ꯈꯪꯅ ꯄꯥꯎ ꯁꯨꯝ ꯑꯪꯀ ꯍꯣꯠꯂꯤꯈꯨꯗꯤꯡ ꯁꯥꯗꯣꯛ ꯂꯩꯗꯤ ꯌꯥꯔꯣꯏ ꯁꯤ ꯖꯒꯥꯁꯦ ꯄꯤꯔꯝꯃꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇꯤ ꯏꯁꯀ꯭ꯋꯥꯔꯤꯡ ꯇꯧꯕꯅꯤ ꯏꯁꯀ꯭ꯋꯥꯔꯤꯡ ꯇꯧꯕ ꯍꯥꯏꯗꯤ ꯁꯤ ꯁꯥꯏꯠꯁꯤ ꯏꯁꯀ꯭ꯋꯥꯔ ꯇꯧꯔꯅꯤ ꯁꯤ ꯁꯥꯏꯠꯁꯤ ꯏꯁꯀ꯭ꯋꯥꯔ ꯇꯧꯔꯅꯤ ꯕꯣꯠ ꯁꯥꯏꯠ ꯏꯁꯀ꯭ꯋꯥꯔ ꯇꯧꯔꯅꯤ ꯑꯗꯨꯗꯤ ꯏꯁꯀ꯭ꯋꯥꯔ ꯇꯧꯔꯗꯤ ꯁꯨꯝ ꯁꯥꯏꯠꯁꯤ a + b ꯍꯣꯜ ꯏꯁꯀ꯭ꯋꯥꯔ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ a² ꯂꯥꯛꯑꯅꯤ + b ꯁꯥꯔꯤꯕꯁꯤꯒꯤ ꯏꯁꯀ꯭ꯋꯥꯔ ꯑꯃ ꯂꯥꯛꯑꯅꯤ + ꯇ꯭ꯋꯥꯏꯁ ab ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯣꯝꯗꯅ ꯑꯃꯨꯛ ꯔꯥꯏꯠ ꯁꯥꯏꯠꯇꯅ a² ꯂꯩꯍꯧꯔꯦ ꯀꯣ ꯂꯥꯁꯇ ꯁꯤ ꯃꯥꯅ ꯇꯥꯔꯛꯏ ꯄꯣꯠꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯦꯛ ꯇꯧꯕꯩ ꯋꯥꯅꯦ ꯍꯧꯖꯤꯛ ꯁꯤ ꯄ꯭ꯔꯨꯞ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯗꯤ ꯌꯦꯡꯉꯣꯁꯦ x ꯀꯛꯊꯠꯅꯔꯦ ꯑꯗꯨꯗꯤ x² + 1/x² + 2 ꯑꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯀꯛꯅꯗ꯭ꯔꯁꯨ ꯊꯝꯃꯣꯅꯦ ꯇ꯭ꯋꯥꯏꯁ ab ꯂꯩꯔꯦꯅꯦ ꯂꯩꯔꯝꯃꯤ ꯄꯣꯠꯁꯤꯗ ꯑꯩꯅ ꯑꯁꯣꯝ ꯁꯥꯏꯠꯁꯤꯗ a² ꯂꯩꯔꯦ ꯁꯣꯝ ꯁꯥꯏꯠꯇꯁꯨ ꯑꯩꯅ
ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯑꯩꯅ 4 ꯈꯥꯏꯗꯣꯛꯑꯦꯕ ꯏꯀ꯭ꯋꯦꯜ ꯇꯨ ꯋꯥꯡꯃꯗ 4 ꯈꯥꯏꯗꯣꯛ ꯇꯥꯔꯦ ꯁꯣꯝꯗ 4 ꯈꯥꯏꯗꯣꯛꯑꯣꯏꯗ꯭ꯔꯣ ꯁꯣꯝꯗ 4 ꯈꯥꯏꯗꯣꯛꯑꯗꯤ -4 ꯍꯥꯏꯔꯒ 4ꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯕꯗꯤ ꯀꯩ ꯍꯥꯏꯒꯦ ꯆꯜꯂꯔꯣꯏꯀꯣ ꯁꯣꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯗꯒꯤ ꯑꯩꯅ ꯁꯤ 4 × x × 1/x ꯁꯤ ꯖꯒꯥꯁꯦ ꯑꯩ ꯈꯥꯏꯗꯣꯛꯑꯦꯕ ꯁꯨꯛꯂꯩ ꯁꯨꯡꯌꯥꯎ ꯌꯥꯎꯔꯝꯗꯕ ꯑꯃ ꯈꯥꯏꯗꯣꯛꯑꯦꯀꯣ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯤꯗꯒꯤ ꯑꯩꯅ ꯁꯤ ꯖꯒꯥꯁꯦ ꯈꯥꯏꯗꯣꯛꯄꯅꯦꯕ ꯍꯧꯖꯤꯛꯁꯤ -4 ꯍꯥꯏꯔꯒ ꯁꯤ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯅ ꯁꯣꯝꯗ ꯁꯤ ꯈꯥꯏꯗꯣꯛꯈꯤ ꯇꯥꯔꯒꯗꯤ ꯏꯀ꯭ꯋꯦꯜ ꯇꯨꯒꯤ ꯋꯥꯡꯃꯗꯁꯨ ꯀꯩꯗꯧ ꯇꯥꯔꯦ ꯁꯤ ꯏꯀ꯭ꯋꯦꯜ ꯇꯨ ꯋꯥꯡꯃꯗ a² ꯂꯩꯕꯁꯦ ꯁꯤꯁꯨ ꯀꯩꯗꯧ ꯇꯥꯔꯦ ꯑꯩꯅ ꯁꯣꯝ ꯈꯥꯏꯗꯣꯛꯈ꯭ꯔꯤꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯈꯥꯏꯗꯣꯛꯇ ꯌꯥꯔꯣꯏꯕ ꯏꯀ꯭ꯋꯦꯜ ꯇꯨ ꯋꯥꯡꯃꯗꯁꯨ ꯀꯣ ꯁꯣꯝꯗ -4 × x × 1/x ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠꯇꯨꯗꯒꯤ ꯈꯥꯏꯗꯣꯛ ꯇꯥꯔꯦ ꯁꯄꯣꯁ ꯏꯀ꯭ꯋꯦꯜ ꯇꯨ ꯍꯥꯏꯕꯗꯤ ꯁꯦ ꯐ꯭ꯂꯥꯅꯦꯕ ꯁꯣꯝꯗ 8 ꯂꯩꯔꯦ ꯁꯣꯝꯗ 4 + 2 ꯁꯤ 4 + ꯍꯥꯏꯔꯒꯦꯀꯣ 10 - 2 ꯍꯥꯏꯔꯣ ꯁꯤꯁꯨ ꯑꯅꯤꯃꯛꯁꯤ ꯆꯞ ꯃꯥꯟꯅ ꯂꯩꯔꯤꯅꯦ ꯁꯦ ꯐ꯭ꯂꯥꯅꯦꯕ ꯑꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ +2 ꯇꯧꯔꯦꯕ ꯑꯗꯨ ꯁꯣꯝꯗꯁꯨ +2 ꯇꯧꯕ ꯇꯥꯕ ꯁꯦ ꯐ꯭ꯂꯥꯅꯤ ꯁꯦ ꯐ꯭ꯂꯥꯏ ꯅꯥꯀꯟ ꯑꯃꯗ 2 kg ꯑꯅꯤ ꯍꯥꯞꯆꯤꯟ ꯇꯥꯔꯗꯤ ꯁꯣꯝꯗ kg ꯑꯅꯤ ꯍꯥꯞꯇ ꯌꯥꯔꯣꯏꯕ ꯁꯣꯝ -2 ꯇꯧꯔꯗꯤ ꯁꯣꯝꯁꯨ -2 ꯇꯧꯗ ꯌꯥꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯣꯝ ꯁꯥꯏꯗꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯠ ꯏꯀ꯭ꯋꯦꯜ ꯇꯨꯒꯤ ꯂꯦꯐ ꯁꯥꯏꯗꯁꯤꯗ ꯑꯩꯅ ꯂꯦꯐ ꯁꯥꯏꯗꯁꯦ ꯑꯩꯅ ꯁꯣꯝꯗ ꯏꯁꯀ꯭ꯋꯥꯔ ꯇꯧ ꯇꯥꯔꯒꯗꯤ ꯔꯥꯏꯠ ꯁꯥꯏꯗꯁꯨ ꯏꯁꯀ꯭ꯋꯥꯔ ꯇꯧꯗ ꯌꯥꯗꯦꯕ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯗ ꯌꯥꯗꯦꯕ ꯀ꯭ꯌꯨꯕ ꯇꯧꯔꯦ ꯀ꯭ꯌꯨꯕꯤꯡ ꯇꯧꯔꯦ ꯍꯥꯏꯔꯁꯨ ꯁꯣꯝꯗ ꯀ꯭ꯌꯨꯕ ꯇꯧꯗ ꯌꯥꯗꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯦꯐ ꯁꯥꯏꯗꯁꯦ ꯑꯩꯅ 2ꯅ ꯄꯨꯔꯤ ꯇꯥꯔꯒꯗꯤ ꯔꯥꯏꯠ ꯁꯥꯏꯗꯁꯨ 2ꯅ ꯄꯨꯔꯤ ꯇꯥꯔꯦꯕ ꯁꯤꯒꯤ ꯅꯤꯌꯣꯝꯁꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯏꯀ꯭ꯋꯤꯂꯤꯕ꯭ꯔꯝ ꯑꯣꯏꯍꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯟꯅꯔꯒ ꯂꯩꯅꯕꯀꯣ ꯁꯤ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯤ ꯈꯥꯏꯗꯣꯛꯑꯝꯃꯤ ꯅꯥꯀꯜ ꯑꯅꯤꯃꯛꯁꯤ ꯁꯤ ꯈꯥꯏꯗꯣꯛꯅꯔꯦꯀꯣ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯣꯝ ꯁꯥꯏꯗꯇꯗꯤ x² + 1/x² ꯂꯥꯛꯑꯅꯤ ꯁꯣꯝꯗꯅ ꯄ꯭ꯂꯁ ꯃꯥꯏꯅꯁ ꯂꯥꯛꯑꯅꯤꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯖꯒꯥꯁꯤꯒ ꯀꯩꯗꯧꯔꯦ +2 ꯁꯤꯅ -4 ꯅꯠꯇ꯭ꯔꯥ ꯑꯗꯨ ꯀꯌꯥ ꯇꯥꯔꯅꯤ +2ꯒ -4ꯒꯁꯦ ꯀꯌꯥ ꯇꯥꯔꯅꯤ ꯁꯦ -2 ꯇꯥꯔꯛꯑꯅꯤꯀꯣ ꯑꯗꯨꯒ x × 1/x ꯑꯗꯨꯝ ꯍꯥꯞꯄꯁꯦ ꯀꯛꯅꯔꯒ 2ꯕꯨꯗꯤ ꯇꯥꯖꯅꯦꯕꯀꯣ ꯐꯣꯔꯃꯨꯂꯥꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯩꯅꯕ a² + b² - twice ab ꯃꯑꯣꯡꯗ ꯂꯩ ꯍꯥꯏꯕꯗꯨ ꯎꯠꯅꯕꯅꯦꯕꯀோ ꯁꯣꯝꯗꯅ a² ꯍꯥꯏꯔꯒ ꯀꯛꯊꯠꯅꯈ꯭ꯔꯗꯤ ꯁꯤ -4ꯗ ꯉꯥꯏꯍꯧꯔꯦꯕꯀꯣ ꯑꯗꯣ ꯁꯣꯝ ꯁꯥꯏꯗꯁꯦ ꯀꯩ ꯇꯥꯔꯦ ꯁꯤꯗꯤ a - b² ꯅꯠꯇ꯭ꯔꯣ ꯁꯤ a - b² ꯇꯥꯗ꯭ꯔꯣ ꯁꯣꯝꯗꯅ a² - 4 ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯒꯤ a - b² ꯁꯤꯗꯒꯤ x - 1/x ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯀ꯭ꯋꯥꯔ ꯔꯨꯠ ꯇꯧꯁꯤꯜꯂꯣ ꯑꯗꯨ ꯁꯣꯝꯗꯁꯨ ꯏꯁꯀ꯭ꯋꯥꯔ ꯔꯨꯠ ꯇꯧꯗ ꯌꯥꯗꯦꯕ ꯑꯗꯨꯗꯤ ꯏꯁꯀ꯭ꯋꯥꯔ ꯔꯨꯠ ꯇꯧꯁꯤꯜꯂꯗꯤ ꯁꯣꯝꯗꯗꯤ ꯏꯁꯀ꯭ꯋꯥꯔꯒ ꯔꯨꯠꯀ ꯀꯛꯅꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯁꯤ ꯇꯥꯍꯧꯔꯦ ꯑꯗꯨ ꯁꯣꯝꯗꯅ a² - 4ꯁꯦ ꯏꯁꯀ꯭ꯋꯥꯔ ꯔꯨꯠ ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯌꯥꯏꯀꯣ ꯂꯥꯛꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯉꯁꯥꯏ ꯐꯣꯔꯃꯨꯂꯥꯁꯦ ꯇꯥꯔꯛꯑꯗ꯭ꯔꯁꯦ ꯁꯤꯒꯤ ꯚꯦꯂꯨꯁꯤ ꯄꯤꯔꯝꯃꯒ x - 1/x ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯤ a² √a² - 4 ꯑꯗꯨꯅꯤ ꯁꯤ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯍꯥꯏꯁꯦ ꯑꯩꯅ ꯁꯤ ꯃꯌꯥꯝ ꯁꯤꯒꯤ ꯁꯥꯗꯣꯛ ꯁꯥꯖꯤꯟ ꯇꯧꯕꯗꯨꯗꯤ ꯑꯩꯅ ꯁꯥꯗꯣꯛꯑꯕꯅꯤ ꯑꯗꯨꯒ ꯐꯣꯔꯃꯨꯂꯥꯒꯤ ꯇꯥꯏꯞꯇ ꯁꯤ ꯄꯤꯔꯝꯃꯒꯗꯤ x - 1/x ꯄꯨꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯃꯥꯟꯅꯩ ꯍꯥꯏꯕ ꯁꯤ ꯚꯦꯂꯨꯁꯤꯅ a ꯄꯤꯔꯝꯃꯒꯗꯤ ꯁꯤꯅ ꯀꯔꯤꯒꯨꯝꯕ k ꯄꯤꯔꯝꯃꯒꯗꯤ ꯐꯣꯔꯃꯨꯂꯥꯗꯣ ꯑꯩꯅ aꯗ ꯊꯣꯟꯈꯤꯕꯩ ꯋꯥꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥꯅ ꯊꯥꯀꯥꯟꯗ ꯁꯤ k ꯑꯣꯏꯔꯗꯤ k² - 4 ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯆꯪꯕꯁꯤꯡꯗꯨ ꯂꯣꯏꯅ ꯁꯨꯅ ꯌꯥꯎꯍꯟꯕꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯀꯝꯄꯥꯏꯜ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯔꯨꯞ ꯄꯨꯟꯕꯅ 1ꯒ 2ꯁꯤ ꯒ꯭ꯔꯨꯞꯅꯤ ꯑꯗꯨꯏꯅꯤ ꯑꯩꯅ ꯁꯤ ꯄꯨꯟꯅ ꯏꯔꯤꯁꯦ ꯑꯗꯨꯒ ꯁꯤꯗꯤ ꯏꯁꯄꯦꯁ ꯑꯃ ꯄꯤꯗ꯭ꯔꯥ ꯏꯁꯄꯦꯁ ꯄꯤꯍꯜꯂꯤꯁꯤꯅ ꯁꯤ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯁꯤ 3 4 7ꯁꯤ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯁꯤ ꯒ꯭ꯔꯨꯞ ꯑꯃꯅꯦꯕ ꯑꯩꯅ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯀꯝꯄꯥꯏꯜ ꯇꯧꯕ ꯃꯇꯝꯗꯀꯣ ꯁꯨꯃꯥꯏꯅ ꯁꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯅꯦ 10ꯁꯤꯃ ꯒ꯭ꯔꯨꯞ ꯑꯃ 11 12 13 ꯒ꯭ꯔꯨꯞ ꯑꯃ 14 15 ꯒ꯭ꯔꯨꯞ ꯑꯃ ꯒ꯭ꯔꯨꯞꯁꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯞ ꯇꯧꯕ ꯀꯥꯡꯕꯨꯅꯦꯕ ꯁꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯁꯤꯡꯁꯦ ꯀꯩꯗꯧ ꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯊꯣꯛ ꯇꯥꯔꯦ ꯄꯥꯕꯒꯤ ꯅꯤꯌꯣꯝꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯏꯁꯦ ꯁꯤꯗ ꯅꯥꯀꯟꯗ ꯎꯠꯂꯤꯁꯦ ꯐꯣꯔꯃꯨꯂꯥꯁꯤꯕꯨꯗꯤ ꯐꯥꯔꯅꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕꯁꯤ ꯁꯥꯗꯣꯛ ꯁꯥꯖꯤꯟꯁꯦ ꯈꯔ ꯀꯣꯂꯣꯝ ꯊꯥꯔꯒ ꯕꯣꯏ ꯀꯣꯂꯣꯝ ꯌꯥꯎꯔꯒ ꯇꯧ ꯇꯥꯔꯒꯗꯤ ꯅꯣꯏꯗ ꯍꯦꯟꯅ ꯀꯥꯟꯅꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯅꯝꯕꯔ 1ꯒ 2ꯒꯗꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯦꯀꯣ 1ꯒ 2ꯁꯤ ꯃꯥꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏ 1 2ꯁꯤ ꯇꯣꯛꯑꯁꯤ 1 ꯇꯧꯔꯗꯤ 2ꯁꯨ ꯃꯥꯟꯅꯔꯅꯤ ꯀꯃꯥꯏꯅ 1ꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯁꯀ꯭ꯋꯥꯔꯤꯡ ꯇꯧꯔꯣ ꯑꯗꯨꯒ ꯁꯤꯒꯤ 1ꯗ ꯇꯧꯈꯤꯕ ꯄ꯭ꯔꯣꯁꯦꯁꯇꯨ ꯇꯧꯔꯒ 2ꯁꯤ ꯅꯣꯏ ꯍꯩꯖꯔꯅꯤ ꯅꯦꯛꯁꯇ 3ꯒꯤꯁꯤ ꯀꯩ ꯍꯥꯏꯅꯣ 3ꯗ ꯍꯥꯏꯔꯤꯁꯦ ꯄꯣꯠꯁꯦ ꯑꯃꯨꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯁꯦꯕ 3ꯗ ꯀꯔꯤ ꯍꯥꯏꯕ x + 1/x ꯀꯌꯥ ꯇꯥꯏ ꯍꯥꯏꯅꯣ 2 ꯇꯥꯏ ꯑꯗꯨ ꯇꯥꯔꯗꯤ xꯀꯤ ꯚꯦꯂꯨꯁꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕ
ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗ x ꯒꯤ ꯚꯦꯂꯨꯁꯤ ꯀꯌꯥ ꯑꯣꯏꯅꯤ 1 ꯑꯣꯏꯅꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯝꯕꯔ ꯑꯃ ꯂꯩꯔꯦ ꯅꯝꯕꯔꯁꯤꯒ ꯃꯥꯒꯤ 1/x ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜ ꯅꯝꯕꯔ ꯑꯃꯒ ꯃꯥꯒꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯕ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜꯁꯤꯒ ꯇꯤꯟꯁꯤꯟꯅꯕꯁꯦ 2 ꯇꯥꯔꯒꯗꯤ ꯅꯝꯕꯔꯗꯣ x ꯍꯥꯏꯗꯤ ꯅꯝꯕꯔ ꯍꯥꯏꯗꯤ x ꯅꯤ ꯃꯇꯥꯡꯁꯤꯗꯀꯣ ꯃꯁꯤ 1 ꯑꯣꯏꯕ ꯃꯇꯝꯗ ꯃꯗꯨ ꯆꯨꯝꯒꯅꯦꯕ ꯅꯝꯕꯔ ꯑꯃꯒ ꯃꯥꯒꯤ ꯔꯦꯁꯤꯄ꯭ꯔꯣꯀꯦꯜꯒ ꯇꯤꯟꯁꯤꯟꯅꯕꯗ 2 ꯇꯥꯕ ꯍꯥꯏꯁꯦ ꯅꯝꯕꯔꯗꯨꯅ 1 ꯑꯣꯏꯔꯀꯥꯟꯗ ꯆꯨꯝꯅꯤ ꯑꯗꯨꯅ x ꯚꯦꯂꯨꯁꯤ 1 ꯑꯣꯏꯔꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯁꯤ ꯀꯟꯗꯤꯁꯟ ꯂꯩꯔꯒꯗꯤ x ꯇꯣ 1 ꯂꯧꯔꯅꯦꯕꯀꯣ ꯑꯗꯣ x ꯀ 1/x ꯀ ꯇꯤꯟꯅꯕꯗ -2 ꯇꯥꯔꯒꯗꯤ x ꯁꯤ -1 ꯁꯤꯟꯀꯥꯟꯗ ꯆꯨꯝꯅꯦꯕ ꯑꯣꯡꯂꯤ ꯁꯤ ꯁꯤꯟꯀꯥꯟꯗ x ꯇꯒꯤ 1/x ꯈꯥꯏꯗꯣꯛꯀꯥꯟꯗ 0 ꯇꯥꯕ ꯍꯥꯏꯕꯁꯦ x ꯇꯨꯅ 1 ꯑꯣꯏꯀꯥꯟꯗ ꯆꯨꯝꯅꯤ ꯍꯥꯏꯕꯅꯤ ꯁꯤꯅ ꯅꯝꯕꯔ 6 ꯍꯥꯏꯁꯤꯅ x ꯁ꯭ꯀ꯭ꯋꯥꯔꯗꯒꯤ ꯃꯥꯏꯅꯁ ꯃꯌꯥꯝ ꯎꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ x ꯁ꯭ꯀ꯭ꯋꯥꯔꯗꯒꯤ -1/x ꯁ꯭ꯀ꯭ꯋꯥꯔ ꯇꯧꯕꯁꯦ 0 ꯇꯥꯔꯕ ꯑꯗꯨ ꯇꯥꯔꯗꯤ x ꯒꯤ ꯚꯦꯂꯨꯁꯤ 1 ꯑꯣꯏꯀꯥꯟꯗ ꯅꯠꯇ꯭ꯔꯒ -1 ꯑꯣꯏꯀꯥꯟꯗ ꯑꯅꯤꯃꯛ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯃꯌꯥꯝ ꯁꯤ ꯎꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯐꯣꯔꯃꯨꯂꯥꯁꯤꯕꯣ ꯎꯏ ꯁꯥꯔ ꯎꯗ꯭ꯔꯗꯤ ꯍꯥꯏꯔꯛꯎꯕꯀꯣ ꯑꯩꯅ ꯅꯣꯏꯗ PDF ꯊꯥꯈꯤꯕꯅꯤ ꯅꯣꯏ ꯑꯗꯨꯝ ꯁꯤꯟꯗꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯖꯦꯔꯣꯛꯁ ꯇꯧꯒꯦꯔꯥ ꯇꯧꯀꯣ ꯃꯁꯤ ꯑꯩꯅ ꯀꯝꯄꯥꯏꯜ ꯇꯧꯕꯅꯤ ꯃꯁꯤ ꯌꯥꯝ ꯊꯤ ꯀꯥꯟꯅꯔꯛꯀꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯗꯣ ꯑꯗꯨꯅꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯅ ꯁꯤ ꯑꯣꯀꯦ ꯃꯔꯛꯁꯤꯗ ꯑꯩ ꯀꯣꯏꯁꯟꯁꯤ ꯑꯩꯅ ꯇꯥꯛꯏꯁꯤ ꯇꯥꯛꯅ ꯇꯥꯛꯅꯅꯦꯀꯣ ꯀꯣꯏꯁꯟ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯌꯥꯕ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯄ꯭ꯔꯤꯚꯤꯌꯁ ꯀꯩꯅꯣ ꯌꯦꯡꯒꯦ ꯀꯣꯏꯁꯟ ꯑꯝꯇ ꯈꯪꯗꯣꯛꯀꯦꯀꯣ ꯁꯨꯃꯥꯏꯅ ꯂꯦꯞꯄꯥꯕꯒꯤ ꯃꯑꯣꯡꯁꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯈꯔ ꯏꯜꯂꯨꯀꯣ ꯍꯥꯏꯗꯤ ꯃꯔꯝ ꯈꯪꯅ ꯄꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯀꯥꯟꯗ ꯅꯣꯏ ꯍꯦꯟꯅ ꯑꯃ ꯍꯩꯅꯦꯕ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯨꯝ ꯄꯥꯟꯕ ꯌꯥꯕꯒ ꯁꯨꯝ ꯌꯥꯎꯔꯛꯄ꯭ꯔ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯅꯣꯏꯒꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯦ ꯑꯣꯀꯦ ꯃꯊꯪ ꯔꯣꯃꯥꯟ ꯅꯝꯕꯔ 7ꯒꯤꯁꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤꯀꯣ 7ꯒꯤꯁꯤ ꯑꯝꯇ ꯌꯦꯡꯁꯦ 7 ꯍꯥꯏꯁꯤ ꯀꯌꯥꯅꯣ x ꯁ꯭ꯀ꯭ꯋꯥꯔꯒ 1/x ꯁ꯭ꯀ꯭ꯋꯥꯔ ꯇꯤꯟꯅꯕ 2 ꯇꯥꯔꯒ x ꯚꯦꯂꯨꯁꯤ 1 ꯅꯠꯇ꯭ꯔꯒ -1 ꯇꯥꯔꯅꯤ ꯍꯥꯏꯔꯦ ꯌꯥꯔꯦꯀꯣ ꯁꯤꯃ ꯑꯗꯒꯤ ꯅꯝꯕꯔ 8 ꯀ 9 ꯑꯃ ꯄꯨꯜꯂꯤꯀꯣ x + 1/x 1 ꯇꯥꯔꯕ ꯑꯗꯨꯗꯤ x³ + 1 0 ꯇꯥꯏ ꯑꯗꯨꯒ x³ ꯚꯦꯂꯨꯁꯤ -1 ꯁꯤ ꯄꯥꯟꯕ ꯀꯣꯏꯁꯟ ꯂꯩꯀꯣ ꯑꯗꯨꯝ 8ꯀꯦꯁꯤ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗ ꯌꯥꯗ꯭ꯔꯦꯀꯣ 3 4 5 6 7 ꯁꯤꯕꯨꯗꯤ ꯗꯥꯏꯔꯦꯛ ꯁꯤꯝꯐꯥ ꯄꯨꯔꯣ ꯅꯣꯏꯅ ꯄꯥꯟꯁꯤ ꯚꯦꯂꯨꯁꯤꯡ ꯄꯥꯟꯁꯤꯡꯀꯥꯟꯗ ꯆꯨꯝꯃꯒ ꯂꯩꯅꯦꯕ ꯑꯩ ꯀꯣꯏꯁꯟꯁꯦ 8ꯀ 9 ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯒꯦ 8 ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ 9ꯁꯤ ꯌꯥꯔꯅꯤ ꯈꯜꯂꯦ ꯃꯥ ꯄꯤꯔꯝꯃꯤꯁꯤ x + 1/x ꯀꯌꯥꯅꯤ ꯄꯤꯔꯝꯕ 1 ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯕ x³ + 1ꯁꯦ 0 ꯇꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯏꯝꯄ꯭ꯂꯥꯏꯁ ꯗꯦꯠ ꯁꯤꯗꯒꯤ x³ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯒꯅ 1ꯁꯦ ꯁꯨꯝ ꯊꯥꯡꯗꯣꯛꯑꯗꯤ -1 ꯇꯥꯅꯤ ꯁꯤ ꯐꯣꯜ ꯑꯅꯤ ꯐꯪꯉꯦ ꯍꯥꯏꯕꯅꯦꯕ ꯁꯤ ꯃꯔꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯦꯡꯁꯦ ꯁꯤ ꯖꯒꯥꯁꯦ ꯁꯥꯗꯣꯛꯑꯁꯤꯅꯦ x + 1/x ꯁꯤ 1 ꯇꯥꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯦꯜꯁꯤꯌꯝ ꯂꯧꯔꯣ ꯁꯣꯝ ꯁꯥꯏꯠꯁꯤ x ꯇꯥꯔꯅꯤ ꯁꯣꯝꯗ x² + 1 ꯇꯥꯔꯛꯑꯣꯏꯗ꯭ꯔꯣ ꯁꯣꯝꯗꯅ 1 ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯔꯟ ꯄꯨꯔꯤꯅꯔꯣ x² + 1 ꯁꯣꯝꯗꯅ x ꯇꯥꯔꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ x² + 1 - x ꯁꯣꯝ ꯁꯥꯏꯠꯁꯦ ꯏꯀ꯭ꯋꯦꯜ ꯇꯨ 1 ꯁꯤ 0 ꯊꯥꯍꯧꯔꯦꯀꯣ ꯁꯤ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯐꯪꯉꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯅꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯥꯔꯅ ꯀꯟꯅ ꯏꯔꯤ ꯄꯣꯠꯁꯦ ꯃꯌꯥꯝꯒꯤꯗꯤ ꯑꯗꯨꯝ ꯎꯕꯤꯕ꯭ꯔꯣ ꯎꯗꯕ ꯌꯥꯎꯕ꯭ꯔꯣ ꯅꯣꯏꯒꯤ ꯎꯏꯌꯦ ꯁꯥꯔ ꯑꯩꯉꯣꯟꯗꯗꯤ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨ ꯊꯣꯛꯂꯛꯑꯦ ꯀꯔꯤꯒꯤ ꯑꯣꯏꯖꯥꯠꯅꯣ ꯅꯪ ꯅꯦꯠ ꯇꯞꯄꯩ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯇꯩꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯠ ꯂꯧꯕꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯀꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅꯗꯤ ꯐꯖꯅ ꯂꯥꯛꯇ꯭ꯔꯥ ꯚꯤꯗꯤꯑꯣꯗꯗꯤ ꯐꯖꯅ ꯂꯥꯛꯑꯦꯀꯣ ꯌꯥꯔꯦ ꯃꯌꯥꯝꯁꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯎꯏꯌꯦ ꯐꯔꯦ ꯐꯔꯦ ꯌꯦꯡꯉꯣ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯦꯂꯨ ꯄꯨꯊꯣꯛꯁꯦ x³ + 1 ꯁꯤ ꯀꯩ ꯍꯥꯏꯅꯣꯁꯦ x³ + 1³ ꯍꯥꯏꯔꯦꯅꯦ ꯁꯨꯃꯥꯏꯅ ꯁꯤ ꯀꯩ ꯍꯥꯏꯅꯣ
x cube plus 1 cube 하래 시 부톡세버지 시디 a cube plus b cube 폼란다 아드 a plus b whole into a square plus b square di 1 tare minus a ga b puinor a na x b na 1 puina di x taroidro sina tashi bomla tare ja x cube plus 1 hai badi keno x plus x cube 1 cube ti 1 adu mi be ko si value se kya tare basya sina kan jo kya tare si 0 ko mana krum na sorry sorry kya lagre si 0 ko mana kare si x square plus 1 minus x 0 mana si jaga 0 mana re ata di x plus 1 ji ga 0 ga puina tara ga di 0 tare na tra kai phange adu de si 0 tara mina hoji akoi kai phange x cube plus 1 value si last ta kari ore ba 0 tare ha ni yana ko ja akoi na si pyramid ba si 1 ga mane pi ta da hoji kari phange ba akoi x cube plus 1 sa dokan da x cube plus 1 ji sa dokan da 0 tare ha ni adu si le to adu adai sidagi amuk kedora x cube puto kya ga 1 je som circle minus 1 phange ko aduna akoina smai toro sado wakanda formula jing learn to sado ko mong nu khange dana cheni si alsam lok to adagi karan purina re si equation am phange hauji akoi now x cube plus 1 cube ai baje akoi x cube plus 1 da cube yaw do yare ko sado adu formula di a plus b whole into a square plus b square 1 square di 1 na mi re ko minus ab a ne x ni b ne 1 ne ni puina di x adum tari natra si jaga ji 0 tarami si jaga 0 tarami na 0 poi di 0 tare adu ta ko di si jaga je 0 tare hebni x cube plus 1 0 tare hebni adu si mana sa to kado adu mana 8 ta to si mana 9 da dum samana process si to rani ko x plus 1 by x minus 1 tara ga di x cube minus 1 je 0 tarani adu x cube puto ke di minus 1 ja som thang do ki tara ga di plus 1 sumana si ma ler si 8 ka 9 ga gi ai ko 8 ka 9 ga si phare sumana 사도ꯛꯄꯁꯦ ꯈꯪꯅ ꯈꯪꯅ ꯄꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯃꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯩꯅ ꯁꯤꯜꯂꯤꯕ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯏꯁꯥꯃꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯐꯖꯅ ꯁꯤꯜꯂꯒ ꯑꯩꯅ ꯀꯂꯦꯛꯁꯟ ꯇꯧꯔ ꯄꯥꯖꯈꯤꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏ ꯌꯥꯔꯅꯤꯀꯣ ꯍꯟꯗꯛ ꯁꯤꯖꯦꯜꯗꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯍꯪꯉꯤ ꯀꯣꯏꯁꯟꯁꯦ ꯇꯦꯟꯒꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕ ꯇꯦꯟꯒꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯐꯣꯔꯃꯨꯂꯥ ꯑꯃꯒ ꯂꯥꯛꯑꯦꯀꯣ ꯇꯦꯟꯗ ꯂꯥꯛꯏꯁꯦ x + 1 / x ꯀꯩꯗꯧꯕ √3 ꯁꯤ √3ꯅ ꯍꯦꯛ ꯄꯤꯔꯝꯃꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯀꯩꯕ x³ 1/x³ ꯁꯤ ꯀꯌꯥ ꯇꯥꯏ ꯍꯥꯏꯅꯣ x³ 1/x³ ꯁꯤ ꯀꯌా ꯇꯥꯏ ꯍꯥꯏꯅꯣ 0 ꯇꯥꯏ ꯍꯥꯏ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯥꯗꯣꯛꯀꯥꯟꯗ x⁻6 ꯁꯤ ꯀꯌꯥ ꯇꯥꯏ ꯍꯥꯏꯕ ꯁꯤꯗ +1 ꯇꯧꯕꯁꯤ 0 ꯇꯥꯏ ꯍꯥꯏꯔꯦ ꯑꯗꯣ ꯐꯣꯟꯁꯤ ꯐꯣꯔꯃꯨꯂꯥ ꯑꯍꯨꯝꯅꯦꯕ ꯁꯤꯃ ꯐꯥ ꯌꯥꯔꯦ ꯁꯤꯃꯁꯨ ꯐꯥ ꯌꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯗꯧꯕ x⁻6 ꯑꯃꯨꯛ ꯄꯨꯊꯣꯛꯀꯦ ꯇꯧꯔ -1 ꯁꯤ ꯄꯥꯟꯕ ꯑꯪꯀꯁꯦ ꯑꯗꯨꯝ ꯍꯪꯕꯅꯤꯀꯣ ꯁꯤ ꯑꯗꯣ ꯁꯤꯁꯤꯡ ꯈꯪꯖꯤꯜꯂꯣ ꯐꯣꯔꯃꯨꯂꯥ ꯑꯍꯨꯝ ꯐꯪꯉꯤꯁꯤ ꯑꯗꯣ ꯁꯥꯗꯣꯛꯄꯗꯨꯅ ꯀꯃꯥꯏꯅ ꯁꯥꯗꯣꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯤ ꯅꯝꯕꯔ 10ꯒꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯑꯗꯣ ꯁꯥꯗꯣꯛꯄꯁꯤꯅ x + 1/x ꯁꯤ ꯃꯥꯅ ꯄꯤꯔꯝꯃꯤꯁꯤ √3 ꯄꯤꯔꯝꯃꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯥꯟꯗꯩ ꯐꯣꯔꯃꯨꯂꯥꯁꯦ ꯀ꯭ꯌꯨꯕꯤꯡ ꯇꯧꯁꯤꯟ ꯇꯥꯔꯦ ꯀ꯭ꯌꯨꯕꯤꯡ ꯇꯧꯔ ꯁꯣꯝꯗꯁꯨ ꯀ꯭ꯌꯨꯕꯤꯡ ꯇꯧ ꯇꯥꯔꯒꯗꯤ a³ + b³ ꯐꯣꯔꯃꯨꯂꯥ ꯂꯩꯗꯥꯏꯅꯦ + thrice ab ꯍꯥꯏꯅ ꯂꯩꯕꯗꯣ thrice ab whole into a + b a + b ꯗꯤ x + 1/x ꯁꯣꯝꯗꯅ 3 √3ꯁꯤ ꯀ꯭ꯌꯨꯕ √3ꯁꯤ ꯀꯩꯗꯧꯕ ꯀ꯭ꯌꯨꯕ ꯇꯧ ꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯦ √3ꯁꯤ ꯑꯍꯨꯝꯂꯛ ꯄꯨꯏꯅꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯒꯦ 3 √3 ꯇꯥꯗꯥꯏꯅꯦ ꯁꯨꯃꯥꯏꯅ ꯑꯍꯨꯝꯂꯛ ꯄꯨꯏꯅꯗꯣꯏ ꯅꯠꯇ꯭ꯔꯣ √3ꯒꯤ ꯀ꯭ꯌꯨꯕ ꯍꯥꯏꯁꯦ ꯑꯍꯨꯝꯂꯛ ꯄꯨꯏꯅꯗꯤ ꯑꯗꯨ ꯁꯤ ꯑꯅꯤ ꯄꯨꯏꯅ ꯀꯥꯟꯗ √3ꯒ √3ꯒꯗꯤ √3 ꯑꯅꯤ ꯄꯨꯏꯅꯗꯤ √3 스ꯀ꯭ꯋꯥꯔ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯀꯛꯅ 3 ꯇꯥꯔꯣꯏꯗ꯭ꯔꯥ ꯁꯤ ꯖꯒꯥ 3 ꯇꯥꯔꯅꯤ ꯁꯣꯝꯗꯅ √3 ꯑꯃ ꯂꯩꯖꯔꯤ 3 √3 ꯇꯥꯔꯦꯕ ꯁꯨꯃꯥꯏꯅ ꯀꯣ ꯑꯗꯨ 3 ꯍꯨꯝꯗ 3 √3 ꯇꯥꯍꯧꯔꯦ ꯍꯩꯔꯅꯤꯀꯣ ꯑꯗꯨ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯧꯔꯣ ꯑꯗꯨꯗꯤ x³ + 1/x³ ꯁꯤ ꯊꯝꯍꯧꯔꯣ ꯁꯣꯝꯗꯗꯤ x ꯈꯛꯇꯅ 3 ꯇꯥꯔꯕ ꯑꯗꯣ ꯉꯁꯥꯏ x + 1/x ꯁꯤ ꯀꯌꯥ ꯇꯥꯒꯤ x + 1/x ꯁꯤ √3ꯅ ꯄꯤꯔꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯁꯤ ꯃꯍꯨꯠꯇ √3 ꯁꯤꯟꯖꯤꯜꯂꯣ ꯑꯃꯨꯛ 3 √3 ꯑꯗꯨꯗꯤ 3 √3 ꯁꯣꯝꯗ ꯊꯥꯡꯗꯣꯛꯈ꯭ꯔꯣ ꯁꯣꯝꯗ x³ + 1/x³ ꯁꯤ ꯁꯨꯝ ꯊꯝꯍꯧꯔꯣ ꯑꯗꯣ ꯁꯤ ꯖꯒꯥꯁꯦ ꯑꯁꯣꯝ ꯊꯥꯡꯗꯣꯛꯇꯤ ꯃꯥꯏꯅꯁ ꯑꯣꯜꯂꯒ ꯍꯥꯟꯅ ꯁꯤ ꯂꯩꯔꯝꯃꯤꯁꯤꯗ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯗꯤ ꯃꯥꯏꯅꯁ ꯑꯣꯜꯂꯒ ꯆꯠꯂꯅꯤ 3 √3 ꯑꯗꯨꯗꯤ 0 ꯇꯥꯔꯣꯏꯗ꯭ꯔꯣ ꯁꯤ ꯖꯒꯥꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯐꯪꯉꯦ ꯁꯤ ꯐꯪꯒꯗ꯭ꯔꯦ x³ + 1/x³ ꯂꯥꯁ 0 ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯤ ꯁꯤ ꯂꯩꯁꯤ ꯌꯥꯔꯦꯀꯣ ꯁꯤ ꯐꯪꯉꯦꯀꯣ ꯁꯤꯁꯨ ꯌꯥꯔꯦ ꯑꯗꯣ ꯁꯤ ꯐꯪꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯦꯜꯁꯤꯌꯝ ꯂꯧꯔꯒ ꯑꯦꯜꯁꯤꯌꯝ ꯅꯨꯡ ꯁꯥꯗꯣꯛꯄꯀꯣ ꯀꯃꯥꯏꯅ ꯁꯤ x³ + 1/x³ ꯁꯦ 0 ꯇꯥꯒꯦ ꯇꯥꯔꯒꯗꯤ ꯑꯦꯜꯁꯤꯌꯝ ꯂꯧꯕꯤ ꯇꯧꯕ ꯑꯦꯜꯁꯤꯌꯝ ꯂꯧꯔꯗꯤ x⁻
cube something x power 6 plus 1 tadro something equal to 1 0 ne current puina di sigi puina 0 tarani x to the power 6 plus 1 le hori mathakta somna 0 sakrani natra adu sina number ani subada lai to adu sida ahum subagi nam x power 6 puto ke adu 1 jam sakradi 0 maning da minus 1 la ni sina ahum subagi sigi sila sumai tora mathang mathang sagat pase khangna hairaga boy kolom yauraga sumai tora learn tawba da ka oi ko sumai tora sagri ni formula je ina ko aina saw ga yaw mingon de collection ga collect formula je akhona shortcut ma'am thengnare sumaje thengnaba je sadok podo hairaga akhona learn tawre eba aduga aina mu tawrisina masoi leba ma'am aina compile tawraga mafam sana pulan mado step by step adune ba ina isai note phajaba ai go ba note londa da ina semdok saba note ne jam phajaba ne sigi se yam kanai lawi aina kano tawra kanda su amuktang compile oina mapung pana suna yawba je pak thengna deba ko aduna ai go ba ma aina smana compile tawj zabani adia maru ba mla x plus 1 by x a mana taraga di si a square minus 2 tarega haiji 11 is number 11 jam tawje x plus 1 by x is number je a taraba ma hoje adi x square plus 1 by x square je ke dora a square du da minus 2 to si sin ta pudate kai mate sadok pose akoina tamge hata squaring to han pyramid si natro man si pyramid si given du si neba man pyramid si given je akoina ke to squaring to di si lani si gi squaring lani si gi squaring lani adu di a square plus b square plus twice ab 2ab somnana a square le hori natra x ke thana adu ta di ke dore sorry I know a square is x square with x square plus 1 by x square equal to 2 se sum sakra di a square minus 2 lak plus maina si khangna pa gi bai tare kana hom satra di aina tai ji ira la baji bona khalambe ain khali se noi haitabani khalaga tai ni hairaga na si knowledge to revision ni khando ko sumaina sumaina tawdaba adudi roman number 11 tawdumaina 11 is 12 ka samane ko mane 12 namang x square plus 1 by x square pirim mayani adu squaring to sila si 2 hadoni wow si 13 is na ke dora 13 is na double squaring to ba 13 da haji ka no 13 da x plus 1 by x a pirim ba ba adu di ma puto x to the power 4 1 by x to the power 4 puto ke taraga di a do square tore adu minus 2 tra si squaring to amuk 2 to bane si kamai line no taraga di na hai ma pirim ba given si gi ja x plus 1 by x a ta haji mana pirim mane ba si given pirim mi ba squaring to tare squaring to rasmana squaring to a plus a square plus b square plus twice ab di x ke 1 by x ka na di 2 tarani samjila ji ko adu ta di x plus 1 by x square kya tare a square minus 2 han tarani amu squaring mu toro squaring toro di a square di si lani x square ki square di b square si lani plus twice ab di twice a b ka na grani 2 ta ga ron som di squaring toro di si ki ju sumani squaring toro ni adudi ngasa x to the power 4 plus 1 by x to the power 4 lani som the 2 se sum thang do kita di a square minus 2 se square torani do minus 2 sumaina mu lak tuiba nangna larik pa matamda aina hoji tawri sumaina sadok pasi khangna pa gi taraba nang formula su kawraroi auto ni singa ani sasat ni singa ani masa matan do ko adu makana bani ham sumaina dro pa adam le paus ko hoji 14 15 16 ngasai do sama ko 11 12 13 da tawbu minus si mana sina squaring tawraga asum 2 minus 2 thorpo da sum phanga plus 2 ogi be wani 11 12 13 tawbu minus 14 15 16 yare mene khangjarani ko adagi rama 17 18 gisu mana re 17 tawbu da yarani ko 17 khara kalap tawje khara mana tawdu ni tawju x square plus 1 by x square je a piramadi hoji mana haji x plus 1 by x puto kya taragadi a da 2 dijilo aduga square toro tari habane sina kamai toro tari no si pina maga si tari habane dudi
ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯒꯤꯕꯟꯁꯤ ꯀꯩꯅꯣ ꯁꯤꯗꯒꯤ ꯍꯣꯠꯂꯅꯤ x square plus 1/x square equal to a ꯍꯥꯏꯔꯦ ꯁꯤꯗꯤ ꯁꯤꯁꯨ ꯌꯥꯝ ꯆꯪꯕꯅꯤꯀꯣ ꯁꯤ ꯑꯗꯣ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦꯕ a square plus b square plus ꯑꯩꯅ ꯁꯤꯗ 2 ꯍꯥꯞꯆꯤꯟꯒꯦꯀꯣ ꯁꯣꯝ 2 ꯍꯥꯞꯆꯤꯜꯂꯗꯤ ꯁꯣꯝꯗꯁꯨ 2 ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯏꯀꯣꯜ ꯇꯨ ꯋꯥꯡꯃꯗ ꯍꯥꯞꯄꯅꯤꯀꯣ ꯑꯗꯒꯤ ꯁꯤꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯌꯥꯕ꯭ꯔꯥ 2 ꯍꯥꯏꯅ ꯂꯩꯔꯝꯃꯁꯦ ꯑꯩꯅ x ꯅꯪ ꯄꯨꯔꯤꯔꯦ ꯑꯗꯨꯒ 1/x ꯅꯪ ꯄꯨꯔꯤꯕ ꯑꯃ ꯇꯥꯗ꯭ꯔꯣ x ꯀ 1/x ꯄꯨꯔꯤꯗꯣ ꯀꯛꯅꯔꯒ ꯀꯔꯤꯝ ꯄꯨꯔꯤꯗꯕ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯗꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤ ꯖꯒꯥꯁꯤꯗꯤ ꯐꯣꯔꯃꯨꯂꯥ a square plus b square plus twice ab ꯃꯑꯣꯡ ꯂꯩꯔꯃꯤꯅ ꯑꯩꯈꯣꯏꯅ a plus b ꯒꯤ ꯍꯣꯜ ꯁ꯭ꯀ꯭ꯋꯥꯔ ꯍꯥꯏꯅ ꯏꯊꯣꯛ ꯌꯥꯔꯦ ꯁꯣꯝꯗꯅ a plus 2 ꯇꯥꯔꯦ ꯑꯗꯨꯗꯤ therefore ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯁꯤ x plus 1/x ꯁꯤ ꯄꯨꯊꯣꯛꯀꯦ ꯈꯜꯂꯦ ꯑꯗꯨꯗꯤ ꯁꯣꯝ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ ꯇꯧꯁꯤꯜꯂꯨ ꯁꯣꯝ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯗꯤ ꯁꯣꯝꯁꯨ ꯇꯧꯗ ꯌꯥꯗꯦ ꯁꯣꯝ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯗꯤ ꯁꯤꯗꯤ 2ꯒ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ ꯀꯛꯅꯔꯦ ꯑꯗꯨꯗꯤ x plus 1/x ꯗ ꯇꯥꯍꯧꯔꯅꯤ ꯁꯣꯝꯗꯅ ꯔꯨꯠ ꯑꯣꯚꯔ a plus 2 ꯁꯨꯃꯥꯏꯅ ꯁꯥꯗꯣꯛꯄꯁꯦ ꯍꯩꯔꯒ ꯄꯥꯕ ꯍꯥꯏꯇꯥꯔꯦꯅꯦ 17 ꯍꯩꯔꯗꯤ 18 ꯑꯃꯨꯛ ꯍꯩꯔꯅꯦꯕ ꯁꯨꯃꯥꯏꯅ ꯀꯣ ꯑꯗꯒꯤ 17 ꯍꯩꯔꯗꯤ 18 ꯍꯩꯔꯅꯤ ꯑꯗꯨꯒ 19ꯒ 20ꯁꯨ ꯍꯧꯖꯤꯛꯀꯤ ꯇꯥꯏꯞꯇꯨꯅꯤꯀꯣ 17ꯗ ꯇꯧꯔꯤ ꯇꯥꯏꯞꯁꯦ ꯁꯤꯗ ꯁꯥꯏꯟꯗꯨ ꯈꯛꯀꯤ ꯋꯥꯅꯦꯕꯀꯣ ꯁꯥꯏꯟꯗꯨꯒꯤ ꯋꯥꯅꯦ ꯍꯣꯔꯦꯟ ꯁꯤꯗ ꯑꯩꯅ +2 ꯇꯧꯔꯤꯁꯦ -2 ꯇꯧꯔꯛꯄꯩ ꯋꯥꯅꯦꯕ ꯁꯨꯝ 19 20 ꯅꯣꯏ ꯑꯃ ꯇꯧꯖꯧ ꯀꯣ 21 22 ꯉꯔꯥꯡꯗꯤ ꯍꯥꯏꯐꯦꯠ ꯇꯥꯈ꯭ꯔꯕꯅꯦ ꯍꯥꯏꯐꯦꯠ ꯑꯃꯨꯛꯁꯨ ꯄꯟꯒꯦꯕꯀꯣ 21ꯗ ꯍꯥꯏꯁꯤ ꯀꯩꯅꯣ x plus 1/x ꯁꯦ a ꯅꯤ ꯄꯤꯔꯝꯃꯦ ꯑꯗꯨꯗꯤ x³ plus 1/x³ ꯄꯨꯊꯣꯛꯀꯦ adi a³ minus thrice a ꯍꯥꯏꯁꯤ ꯁꯤ ꯑꯇꯩ ꯅꯠꯇꯦ ꯀ꯭यूबिꯡ ꯇꯧꯗꯣꯏꯅꯤ ꯁꯤ ꯄꯤꯔꯝꯃꯤ ꯄꯣꯠꯁꯦ ꯀ꯭यूबिꯡ ꯇꯧꯁꯤꯟꯕ x plus 1/x equal to a ꯄꯤꯔꯝꯕꯁꯦ ꯀ꯭यूबिꯡ ꯇꯧꯁꯤꯜꯂꯗꯤ a³ plus b³ plus a³ ꯄꯤꯁꯦ ꯈꯔ ꯊꯤꯈ꯭ꯔꯦ a³ ꯍꯥꯏꯕꯗꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯀ꯭यूबिꯡ ꯇꯧꯁꯤꯜꯂꯗꯤ a ꯒꯤ ꯀ꯭ꯌꯨꯕ b ꯁꯥꯔꯤꯕꯁꯤꯒꯤ ꯀ꯭ꯌꯨꯕ thrice ab ꯍꯥꯏꯔꯗꯤ a ꯒ b ꯒ ꯄꯨꯏꯅꯗꯤ ꯁꯤ ꯑꯅꯤ ꯄꯨꯏꯅꯗꯤ 1 ꯇꯥꯔꯅꯤꯀꯣ ꯑꯗꯨꯒ a plus b equal to ꯁꯣꯝꯗꯅ a³ ꯂꯥꯛꯑꯅꯤ ꯁꯤꯗ ꯐꯣꯔꯃꯨꯂꯥ ꯑꯃ ꯂꯧꯔꯤꯁꯤ ꯈꯪꯉꯤꯀꯣ thrice ab ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯀꯛꯅꯔꯒꯗꯤ ꯑꯩꯈꯣꯏꯅ s 3 ꯈꯛꯇ ꯇꯥꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯤ 3 ꯈꯛꯇ ꯊꯝꯕꯅꯤ ꯀꯥꯎꯔꯅꯨꯀꯣ ꯁꯤ ꯁꯨꯝ ꯍꯧꯖꯤꯛ ꯃꯨꯟꯅ ꯃꯨꯟꯅ ꯇꯥꯍꯧꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗꯤ ꯀꯌꯥ ꯇꯥꯔꯦ s³ plus 1/s³ ꯁꯤ ꯄꯨꯊꯣꯛꯑꯣ ꯁꯣꯝꯗꯅ a³ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯤꯁꯤ ꯀꯩꯅꯣ 3 ꯂꯩꯔꯦ ꯁꯤ x plus 1/x ꯇꯤ ꯀꯌꯥ ꯃꯥꯟꯅꯩ a ꯒ ꯃꯥꯟꯅꯩ ꯍꯥꯏꯔꯦ ꯁꯤ a ꯁꯤꯡꯈ꯭ꯔꯣ ꯑꯗꯨꯗꯤ thrice a ꯇꯥꯗ꯭ꯔꯣꯁꯦ thrice a ꯇꯥꯁꯤ thrice a ꯁꯣꯝ ꯊꯥꯡꯗꯣꯛꯑꯗꯤ -thrice a ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯐꯣꯔꯃꯨꯂꯥꯁꯤ ꯑꯣꯏꯔꯛꯄꯅꯦꯕ ꯀ꯭यूबिꯡ ꯇꯧꯔꯒ ꯑꯗꯨ 21 ꯍꯥꯏꯗꯤ 22ꯁꯨ ꯍꯥꯏꯔꯅꯤ ꯁꯨꯃꯥꯏꯅ ꯐꯣꯔꯃꯨꯂꯥꯁꯤ ꯇꯪꯈꯥꯏ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯔꯟ ꯇꯧꯕ ꯂꯣꯏꯔꯦꯀꯣ ꯐꯣꯔꯃꯨꯂꯥꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯥꯔꯦ ꯃꯔꯛ ꯊꯠꯅ ꯑꯩ ꯀꯣꯏꯁꯟꯁꯦ ꯑꯃ ꯄꯥꯏꯔꯛꯀꯦ ꯍꯥꯏꯗꯤ ꯕꯣꯔꯤꯡ ꯆꯨꯗꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯔꯝꯃꯤꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯄꯥꯅꯔꯒꯦ ꯁꯤ ꯁꯦ ꯑꯣꯀꯦ ꯁꯤ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯑꯩꯈꯣꯏ 22 ꯐꯥꯎ ꯂꯩꯔꯦꯀꯣ 22 ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯝꯃꯁꯦ ꯑꯗꯨꯝ ꯐꯔꯅꯤ ꯀꯣꯏꯁꯟ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯅ ꯄꯥꯏꯗꯤ ꯄꯥꯏꯔꯁꯤ ꯑꯗꯨ ꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯁꯤ ꯌꯦꯡꯉꯣ ꯃꯊꯪ 23 24 ꯑꯅꯧꯕ ꯀꯩ ꯍꯥꯏꯅꯣ 23ꯒ 24ꯁꯤꯅ ꯀꯣ 23ꯒ 24ꯁꯤ ꯑꯝꯇ ꯌꯦꯡꯉꯣ ꯀꯩ ꯍꯥꯏꯅꯣ 23 ꯍꯥꯏꯁꯤ ꯀꯩ ꯍꯥꯏꯅꯣ ax plus by m ꯇꯥꯔꯦ bx minus ay n ꯇꯥꯔꯦ ꯑꯗꯨ ꯇꯥꯔꯗꯤ a square plus b square whole into x square plus y square ꯁꯦ ꯁꯤ ꯃꯥꯟꯅꯩ ꯑꯅꯤꯁꯤ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯒ ꯇꯤꯁꯤꯟꯅꯕꯅꯦꯕ ax plus by equal to m ꯄꯤꯔꯝꯃꯕ ꯑꯗꯒꯤ bx minus ay equal to n ꯄꯤꯔꯕ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯁꯤ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯗꯤ ꯀꯌꯥ ꯇꯥꯔꯦ a square x square plus b square y square twice a b x y m square ꯁꯤꯃ ꯂꯩꯔꯦ ꯁꯣꯝꯗꯅ b square x square plus a square y square plus minus twice a b x y equal to n square ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯒ ꯇꯤꯁꯤꯟꯅꯔꯣ ꯁꯤ ꯇꯤꯁꯤꯟꯅꯔꯗꯤ m square n square
ꯇꯤꯁꯤꯟꯅꯔꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯦ ꯁꯤ ꯏꯀ꯭ꯋꯦꯁꯟ ꯑꯅꯤꯁꯤ ꯁꯨꯝ ꯇꯤꯁꯤꯟꯅꯕ ꯁꯤ ꯏꯀ꯭ꯋꯦꯁꯟ ꯃꯥꯡꯒ ꯁꯤ ꯇꯨ ꯇꯤꯁꯤꯟꯅꯕ ꯏꯀ꯭ꯋꯦꯁꯟ ꯇꯤꯁꯤꯟꯅꯕꯁꯦ ꯑꯦ ꯊꯪꯕ ꯑꯅꯤ ꯇꯤꯁꯤꯟꯅꯕ ꯑꯦ ꯊꯪꯕ ꯑꯅꯤꯗꯤ ꯑꯦꯝ ꯏꯁꯀ꯭ꯋꯥꯔ ꯁꯤꯅ ꯑꯦꯟ ꯏꯁꯀ꯭ꯋꯥꯔ ꯑꯦ ꯊꯪꯕ ꯃꯩ ꯇꯤꯁꯤꯟꯅꯅꯤ ꯑꯣꯏ ꯊꯪꯕ ꯇꯤꯁꯤꯟꯅ ꯑꯣꯏ ꯊꯪꯕ ꯇꯤꯁꯤꯟꯅꯗꯤ ꯑꯦ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔꯒ ꯀꯅꯥ ꯄꯥꯇꯥꯔꯦ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔꯒ ꯍꯥꯏꯕꯗꯤ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔꯒ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯑꯃ ꯄꯥꯔꯅꯦꯕ ꯀꯣ ꯑꯗꯩ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯄ꯭ꯂꯁ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯋꯥꯏ ꯏꯁꯀ꯭ꯋꯥꯔꯁꯤꯒ ꯀꯅꯥ ꯄꯥꯇꯥꯔꯦ ꯁꯤꯒ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯋꯥꯏ ꯏꯁꯀ꯭ꯋꯥꯔ ꯄꯥꯔꯅꯦꯕ ꯁꯣꯝꯗ ꯇ꯭ꯋꯥꯏꯁ ꯑꯦ ꯕꯤ ꯑꯦꯛꯁ ꯋꯥꯏꯁꯤꯒ ꯃꯥꯏꯅꯁ ꯇ꯭ꯋꯥꯏꯁꯁꯤꯒ ꯀꯛꯅꯔꯅꯤ ꯖꯤꯔꯣ ꯇꯥꯔꯅꯤ ꯁꯤꯃ ꯂꯣꯏꯔꯦ ꯑꯁꯤ ꯑꯃꯨꯛ ꯁꯥꯗꯣꯛꯑꯣ ꯑꯗꯨ ꯇꯥꯔꯗꯤ ꯁꯤꯗꯒꯤ ꯀꯔꯤ ꯀꯃꯟ ꯂꯧꯕ ꯌꯥꯏ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯑꯩꯈꯣꯏ ꯇꯤꯁꯤꯟꯅꯕ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯦꯀꯣ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯋꯥꯏ ꯏꯁꯀ꯭ꯋꯥꯔ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯉꯥꯏꯈꯣ ꯁꯤꯒꯤꯁꯤ ꯁꯣꯏꯔꯦ ꯏꯕꯗ ꯁꯣꯏꯕ ꯁ꯭ꯋꯥꯏꯁꯦ ꯁꯤ ꯑꯅꯤꯁꯤ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯁꯤꯒ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯄꯨꯜꯂꯤ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯟ ꯂꯧꯔꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯁꯤꯗ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯑꯦꯛꯁ ꯀꯃꯟ ꯂꯧꯔꯁꯤꯗꯤ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯀꯃꯟ ꯂꯧꯔꯗꯤ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯊꯣꯛꯑꯦ ꯄ꯭ꯂꯁ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯊꯣꯛꯑꯦ ꯁꯤꯗꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯋꯥꯏ ꯏꯁꯀ꯭ꯋꯥꯔ ꯀꯃꯟ ꯂꯧꯊꯣꯛ ꯋꯥꯏ ꯏꯁꯀ꯭ꯋꯥꯔ ꯀꯃꯟ ꯂꯧꯔꯗꯤ ꯀꯩ ꯊꯣꯛꯑꯦ ꯑꯦ ꯏꯁꯀ꯭ꯋꯥꯔꯅ ꯍꯥꯜꯂꯛꯑꯁꯨ ꯀꯥꯏꯗ꯭ꯔꯦ ꯕꯤ ꯏꯁꯀ꯭ꯋꯥꯔ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯃꯌꯥꯏꯗ ꯄ꯭ꯂꯁ ꯂꯩꯈꯤꯕꯅꯤꯀꯣ ꯉꯁꯥꯏꯗꯣ ꯑꯗꯣ ꯁꯤ ꯇꯥꯝ ꯑꯅꯤꯁꯤꯗ ꯑꯃꯨꯛ ꯀꯅꯥ ꯀꯃꯟ ꯂꯧꯔꯦ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯕꯤ ꯏꯁꯀ꯭ꯋꯥꯔꯁꯦ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯄ꯭ꯂꯁ ꯕꯤ ꯏꯁꯀ꯭ꯋꯥꯔꯁꯦ ꯑꯅꯤꯃꯛꯇꯤ ꯌꯥꯎꯋꯤ ꯁꯤ ꯀꯃꯟ ꯂꯧꯊꯣꯛꯑꯣ ꯑꯗꯣ ꯁꯤ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔꯁꯤ ꯊꯣꯔꯛꯑꯅꯤ ꯁꯤꯗꯒꯤ ꯁꯤꯒꯤ ꯂꯧꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯋꯥꯏ ꯏꯁꯀ꯭ꯋꯥꯔ ꯁꯤ ꯊꯣꯛꯑꯅꯤ ꯄ꯭ꯂꯁ ꯋꯥꯏ ꯏꯁꯀ꯭ꯋꯥꯔ ꯁꯣꯝ ꯁꯥꯏꯠꯇꯅ ꯀꯩꯕ ꯑꯦꯝ ꯏꯁꯀ꯭ꯋꯥꯔ ꯄ꯭ꯂꯁ ꯑꯦꯟ ꯏꯁꯀ꯭ꯋꯥꯔ ꯂꯩꯍꯧꯔꯦ ꯁꯤꯒꯨꯝꯕꯁꯤ ꯏꯍꯧꯗ꯭ꯔꯦꯀꯣ ꯁꯤꯒꯤꯁꯤ ꯏꯁꯤꯜꯂꯛꯀꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯂꯥꯛꯏꯁꯤ ꯈꯪꯖꯤꯜꯂꯣꯕ ꯏꯁꯀ꯭ꯋꯥꯔꯤꯡ ꯇꯧꯔꯒ ꯇꯤꯁꯤꯟꯅꯕ ꯑꯗꯨꯅꯤ ꯁꯤ ꯇꯥꯔꯛꯏꯁꯤ 23ꯁꯤ ꯀꯣ 23ꯁꯤꯃ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ 24ꯁꯤꯃ 24ꯁꯤꯃ ꯀꯃꯥꯏꯅ ꯂꯥꯛꯄꯅꯣ ꯑꯩ ꯍꯌꯦꯡꯗꯤ ꯀꯣꯏꯁꯟ ꯈꯔ ꯄꯥꯏꯍꯧꯅꯤꯀꯣ ꯑꯇꯣꯞꯄ ꯊꯤꯑꯣꯔꯤ ꯄꯣꯂꯤꯅꯣꯃꯦꯜ ꯀꯩ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯄꯣꯂꯤꯅꯣꯃꯦꯜꯒꯤꯁꯦ ꯀꯥ ꯍꯦꯟꯅ ꯆꯪꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯉꯤꯁꯦ ꯉꯔꯥꯡꯒꯤ ꯑꯩꯅ ꯍꯥꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤꯗꯨꯒ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯥꯟꯕꯗꯨꯒ ꯍꯧꯖꯤꯛꯀꯤ ꯌꯨꯁꯐꯨꯜ ꯔꯤꯖꯟ ꯑꯩꯅ ꯇꯥꯛꯏꯁꯦ ꯁꯤ ꯃꯌꯥꯝ ꯄꯥꯜꯂꯒꯅꯦ ꯑꯌꯥꯝꯕ ꯍꯣꯠ ꯌꯥꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯀꯣꯏꯁꯟꯁꯤꯡꯁꯦ ꯄꯥꯏꯕ ꯍꯧ ꯌꯥꯔꯅꯤ ꯍꯌꯦꯡ ꯁꯤꯖꯤएल ꯇꯤꯌꯥꯔ 1ꯒꯤ ꯂꯦꯚꯦꯜꯒꯤ ꯀꯣꯏꯁꯟ ꯑꯜꯖꯦꯕ꯭ꯔꯥ ꯀꯣꯏꯁꯟꯁꯤ ꯂꯣꯏ ꯍꯣꯠꯇꯣꯛꯁꯤ ꯁꯤꯗꯤ ꯃꯥ ꯍꯥꯏꯁꯤꯗꯤ ꯑꯦꯛꯁ ꯃꯥꯏꯅꯁ ꯁꯤꯗꯤ ꯉꯔꯥꯡ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯄꯗ ꯌꯥꯎꯕꯗꯨꯅꯤꯀꯣ ꯄ꯭ꯂꯁ ꯋꯥꯏ ꯃꯥꯏꯅꯁ ꯕꯤ ꯍꯣꯜ ꯏꯁꯀ꯭ꯋꯥꯔ ꯄ꯭ꯂꯁ ꯖꯦꯠ ꯃꯥꯏꯅꯁ ꯁꯤ ꯍꯣꯜ ꯏꯁꯀ꯭ꯋꯥꯔ ꯃꯣꯏ ꯑꯍꯨꯝ ꯇꯤꯁꯤꯟꯅꯉꯥꯏꯗ ꯖꯤꯔꯣ ꯇꯥꯔꯕ ꯑꯩ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯏꯁꯀ꯭ꯋꯥꯔ ꯇꯧꯔꯒ ꯃꯣꯏ ꯑꯍꯨꯝ ꯇꯤꯁꯤꯟꯅꯕ ꯏꯁꯀ꯭ꯋꯥꯔ ꯇꯧꯕꯗ ꯇꯥꯔꯛꯄ ꯚꯦꯂꯨꯁꯤ ꯄꯣꯖꯤꯇꯤভ ꯚꯦꯂꯨ ꯑꯍꯨꯝ ꯁꯤ ꯇꯤꯁꯤꯟꯅꯕꯗ ꯖꯤꯔꯣ ꯇꯥꯕ ꯍꯥꯏꯁꯦ ꯁꯤ ꯖꯒꯥꯁꯤ ꯖꯤꯔꯣ ꯇꯥꯔꯝꯒꯅꯤ ꯁꯣꯏꯗꯅꯀꯣ ꯑꯗꯒꯤ ꯁꯤ ꯋꯥꯏ ꯃꯥꯏꯅꯁ ꯕꯤꯗꯨꯁꯨ ꯖꯤꯔꯣ ꯇꯥꯔꯝꯒꯅꯦꯕ ꯀꯣ ꯋꯥꯏ ꯃꯥꯏꯅꯁ ꯕꯤꯁꯤꯁꯨ ꯖꯤꯔꯣ ꯇꯥꯔꯝꯅꯦꯕ ꯑꯗꯒꯤ ꯖꯦꯠ ꯃꯥꯏꯅꯁ ꯁꯤꯁꯤꯁꯨ ꯖꯤꯔꯣ ꯁꯣꯏ ꯇꯥꯔꯝꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯖꯤꯔꯣ ꯇꯥꯔꯒꯗꯤ ꯑꯦꯁꯦ ꯁꯨꯝ ꯊꯥꯡꯗꯣꯛꯑꯗꯤ ꯄ꯭ꯂꯁ ꯑꯦ ꯕꯤꯁꯦ ꯑꯃ ꯊꯥꯡꯗꯣꯛꯑꯗꯤ ꯕꯤ ꯁꯤꯁꯦ ꯑꯃ ꯊꯥꯡꯗꯣꯛꯑꯒ ꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯦꯕꯀꯣ ꯑꯦꯛꯁꯅ ꯑꯦ ꯃꯥꯟꯅꯕ ꯁꯤ ꯂꯥꯛꯏꯁꯤ ꯁꯨꯃꯥꯏꯅ ꯌꯥꯔꯦꯀꯣ ꯁꯤꯃ ꯂꯩꯔꯦ 24 ꯑꯗꯒꯤ 25ꯇ ꯍꯥꯏꯁꯤ ꯀꯌꯥꯅꯣ 25ꯇ ꯍꯥꯏꯁꯤꯅ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯄ꯭ꯂꯁ 1 ꯕꯥꯏ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔ ꯁꯤꯗꯤ ꯑꯦ ꯃꯥꯏꯅꯁ ꯕꯤꯒꯤ ꯍꯣꯜ ꯏꯟꯇꯨ ꯑꯦ ꯄ꯭ꯂꯁ ꯕꯤꯒꯤꯗꯨꯅꯤ ꯁꯤꯗꯤꯀꯣ ꯁꯤꯃꯗꯤ ꯂꯥꯏꯔꯦ ꯁꯤꯃ ꯂꯥꯏꯔꯦ 26ꯅ ꯀꯔꯤ ꯑꯦꯛꯁ ꯄꯋꯥꯔ 4 ꯃꯥꯏꯅꯁ 1 ꯕꯥꯏ ꯑꯦꯛꯁ ꯄꯋꯥꯔ ꯁꯤꯁꯨ ꯁꯤꯗꯤ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯌꯥꯗꯕ꯭ꯔꯥ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯁꯤꯒꯤ ꯁꯨꯃꯥꯏꯅ 1 ꯕꯥꯏ ꯑꯦꯛꯁ ꯏꯁꯀ꯭ꯋꯥꯔꯒꯤ ꯁꯨꯃꯥꯏꯅ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯦ ꯏꯁꯀ꯭ꯋꯥꯔ ꯃꯥꯏꯅꯁ ꯕꯤ ꯏꯁꯀ꯭ꯋꯥꯔꯅꯤ ꯑꯗꯨꯅ ꯑꯦ ꯄ꯭ꯂꯁ ꯕꯤ ꯂꯥꯛꯑꯅꯤ ꯑꯦ ꯄ꯭ꯂꯁ ꯕꯤ ꯑꯃꯅ ꯑꯦ ꯃꯥꯏꯅꯁ ꯕꯤ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯑꯦ ꯄ꯭ꯂꯁ ꯕꯤꯁꯤ ꯁꯨꯝ ꯊꯝꯀꯣ ꯑꯁꯤ ꯖꯒꯥꯁꯦ ꯑꯃꯨꯛ ꯁꯥꯗꯣꯛ ꯌꯥꯗ꯭ꯔꯣ ꯀꯃꯥꯏꯅ ꯑꯦ ꯄ꯭ꯂꯁ ꯕꯤ ꯍꯣꯜ ꯏꯟꯇꯨ ꯑꯦ ꯃꯥꯏꯅꯁ ꯕꯤ ꯑꯅ ꯁꯠꯇꯣꯛ ꯌꯥꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯅꯤ ꯇꯧꯔꯤꯁꯤ 26 ꯇꯧꯔꯤꯁꯤꯅꯀꯣ ꯑꯗꯒꯤ ꯅꯦꯛꯁꯇ ꯁꯤꯗ ꯑꯃ ꯀꯥꯜꯍꯧꯔꯦ ꯑꯦ ꯀ꯭ꯌꯨꯕ ꯄ꯭ꯂꯁ 1 ꯕꯥꯏ ꯑꯦ ꯀ꯭ꯌꯨꯕ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯉꯁꯥꯏ ꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯦꯗ ꯏꯔꯤꯁꯦ ꯑꯩꯅꯅꯦ ꯑꯦꯁ ꯀ꯭ꯌꯨꯕ ꯄ꯭ꯂꯁ 1 ꯕꯥꯏ ꯑꯦꯁ ꯀ꯭ꯌꯨꯕ ꯍꯥꯏꯅ ꯏꯔꯁꯨ ꯌꯥꯔꯦ
ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯥ ꯑꯃ ꯂꯩꯈꯤꯕꯅꯤ x + 1 / x ꯁꯤ a ꯒ ꯃꯥꯟꯅꯩ ꯄꯤꯔꯝꯃꯕ ꯑꯗꯨ ꯁꯤ ꯄꯨꯊꯣꯛꯄꯒꯤ ꯐꯣꯔꯃꯨꯂꯥꯁꯤ ꯉꯁꯥꯏ a³ - thrice a ꯗꯨꯅꯦꯕ ꯉꯁꯥꯏ ꯇꯥꯈ꯭ꯔꯦꯕ ꯁꯤ ꯍꯧꯖꯤꯛꯀꯤꯗꯨꯗ ꯁꯤ ꯄꯤꯔꯝꯗꯕꯒꯤ ꯃꯑꯣꯡꯗꯅꯤꯀꯣ ꯌꯦꯡꯉꯁꯤ ꯁꯤꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯐꯣꯔꯃꯨꯂꯥ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯁꯤꯃ ꯂꯩꯔꯅꯤꯀꯣ a² + 1/a². ꯁꯤꯗꯒꯤ a ꯑꯩꯅ ꯇꯧꯔꯤ ꯁꯣꯏꯔꯤꯅꯤ xꯇ ꯏꯒꯗꯕꯀꯣ ꯁꯤ a + b ꯁꯤ ꯂꯩꯔꯒ a² + 1/x². ꯁꯤꯗꯒꯤ ꯃꯥꯏꯅꯁ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯐꯣꯔꯃꯨꯂꯥꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯄꯨꯔꯤꯅꯧꯅꯦ ꯁꯤ xꯅ ꯁꯤꯗ ꯄꯨꯔꯤꯗꯣꯏꯗꯤ xꯅ ꯑꯅꯤꯃꯛꯇ ꯄꯨꯗꯣꯏꯅꯤꯀꯣ xꯅ ꯑꯅꯤꯃꯛ ꯄꯨꯔꯤꯗꯤ xꯅ x² ꯄꯨꯔꯤꯗꯤ x³ ꯇꯥꯔꯝꯃꯅꯤ ꯑꯗꯒꯤ ꯑꯃꯨꯛ xꯅ ꯑꯃꯨꯛ 1/x² ꯄꯨꯅꯔꯗꯤ xꯒ 1/x² ꯄꯨꯅꯔꯗꯤ 1/x ꯇꯥꯗ꯭ꯔꯣ 1/x ꯇꯥꯔꯦ ꯁꯤ 1/xꯅ ꯁꯤꯗꯪ ꯄꯨꯔꯤꯔꯣ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯤꯅ x ꯊꯨꯡꯉꯅꯤ xꯅ ꯁꯤꯗꯪ ꯄꯨꯔꯤꯗꯤ ꯀꯌꯥ ꯇꯥꯔꯦ 1/x³ ꯑꯃꯨꯛ ꯇꯥꯔꯦ ꯑꯗꯨꯗꯤ -r x + 1/x ꯑꯃ ꯂꯩꯔꯦ ꯁꯤ ꯖꯒꯥꯁꯤ ꯀꯩꯗꯧꯔꯦ x³ ꯀ 1/x³ ꯍꯥꯟꯅ ꯄꯨꯜꯂ ꯊꯝꯃꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯣꯝꯗ ꯁꯤ ꯑꯅꯤꯁꯤ ꯑꯃꯨꯛ ꯄꯨꯜꯂꯣ x + 1/x ꯁꯣꯝꯗ ꯀꯔꯤ ꯑꯃ ꯂꯩꯔꯤ x + 1/x ꯑꯃ ꯂꯩꯔꯤ ꯑꯗꯩ ꯁꯥꯏꯟ ꯃꯥꯟꯅꯕꯅꯤꯅ ꯀꯛꯊꯠꯅꯔꯅꯤ ꯑꯗꯨ ꯀꯌꯥ ꯇꯧꯔꯦ x³ + 1/x³ ꯇꯧꯍꯧꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯀꯣ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯌꯥꯏ ꯉꯁꯥꯏꯒꯤ x + 1/x ꯁꯤ a ꯅꯤ ꯄꯤꯔꯝꯃꯕ ꯑꯗꯨ ꯇꯥꯔꯗꯤ a³ - thrice a ꯄꯥꯟꯕ ꯑꯗꯨ ꯄꯥꯜꯂꯁꯨ ꯌꯥꯏꯀꯣ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯣ ꯁꯤꯁꯨ ꯈꯪꯖꯤꯜꯂꯣ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯁꯤꯗ 27ꯗ ꯂꯩꯔꯤꯁꯤ 27 ꯌꯥꯝ ꯍꯪꯒꯠꯂꯦ ꯀꯣꯏꯁꯟ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯏꯁꯟ ꯄꯨꯊꯣꯔꯛꯀꯥꯟꯗ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ x⁴ + 1/x⁵ ꯁꯦ ꯀꯩ ꯃꯥꯟꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ x² + 1/x² ꯇꯤꯁꯤꯟꯅꯔꯕ ꯁꯤꯒ ꯍꯣꯜ ꯏꯟꯇꯨ x³ + 1/x³ ꯃꯥꯏꯅꯁ ꯍꯥꯏꯔꯒ x + 1/x ꯁꯨꯃꯥꯏꯅ ꯁꯤ ꯁꯥꯗꯣꯛꯀꯥꯟꯗ ꯍꯥꯟꯅ ꯁꯤ ꯑꯗꯨꯝ ꯊꯥꯅꯤꯀꯣ ꯑꯗꯨ ꯌꯦꯡꯉꯨ ꯃꯥꯏ ꯁꯨꯝꯕꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯁꯥꯡꯉꯤꯁꯤ ꯁꯤ 2 3 ꯆꯪꯉꯛꯏꯁꯤ ꯈꯪꯖꯤꯜꯂꯣꯕꯀꯣ ꯁꯤ ꯄꯣꯠꯁꯤ ꯄꯤꯔꯝꯃꯒ ꯁꯤꯒ ꯍꯪꯉꯛꯇꯣꯏꯅꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯁꯥꯒꯠꯀꯗꯕ ꯌꯥꯝ ꯂꯩꯔꯤ ꯋꯥꯠꯂꯦꯕꯀꯣ ꯑꯩ ꯌꯥꯝ ꯆꯪꯉꯦꯕ ꯁꯤꯁꯨ ꯁꯥꯒꯠꯇ ꯌꯥꯔꯣꯏ ꯁꯤ ꯍꯧꯖꯤꯛ ꯃꯥꯅ ꯀꯔꯤꯒꯨꯝꯕ x + 1/x ꯚꯦꯂꯨꯁꯤ ꯄꯤꯔꯝꯃꯤ a ꯅꯤ ꯄꯤꯔꯝꯃꯁꯦ ꯁꯤ ꯖꯒꯥꯗꯤ a ꯅꯤ ꯄꯤꯔꯝꯃꯁꯦ ꯑꯗꯨ ꯁꯤ ꯑꯃꯨꯛ ꯁꯦꯝꯗ ꯌꯥꯔꯣꯏ ꯁꯥꯒꯠꯇ ꯌꯥꯔꯣꯏ ꯁꯤ ꯚꯦꯂꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯁꯤ ꯄꯨꯊꯣꯛꯂꯝꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯅꯝꯕꯔ 27ꯒꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯃꯨꯛꯁꯨ ꯐꯣꯔꯃꯨꯂꯥ 28ꯀꯤꯁꯤ 27ꯁꯤ ꯄꯥꯜꯂꯣ 28ꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯅ ꯑꯃꯨꯛ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨ 27ꯁꯤ ꯈꯪꯉꯃꯤꯅ ꯐꯣꯔꯃꯨꯂꯥ ꯌꯥꯝ ꯐꯥꯖꯤꯜꯂꯨ ꯀꯥꯟꯗꯦ 27 ꯈꯪ 28 ꯇꯣꯛꯑꯁꯨ ꯌꯥꯔꯦ 29ꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯁꯤꯅ ꯁꯤ x⁴ + 1/x⁴ ꯁꯤꯒꯤꯅ ꯑꯃꯨꯛ x³ ꯀ + 1/x³ ꯇꯧꯔꯅꯤ ꯁꯤꯅ x⁴ + 1/x⁴ ꯍꯣꯜ ꯏꯟꯇꯨ x + 1/x ꯁꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯀꯗꯣꯏꯕ ꯁꯨꯃꯥꯏꯅ 29 ꯈꯪꯉꯗꯤ 30 ꯇꯣꯛꯑꯣ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀꯣ ꯑꯗꯒꯤ 31ꯁꯤꯅ ꯑꯃꯨꯛ ꯃꯥꯏꯅꯁ ꯑꯣꯏꯕꯩꯅꯤ 31ꯁꯤꯅ x⁵ - 1/x⁵ ꯁꯥꯗꯣꯛꯄꯩꯅꯦꯕ ꯑꯩꯅ ꯁꯤꯗ ꯏꯁꯇꯥꯔ ꯄꯤꯔꯤꯁꯤꯡꯁꯦ ꯁꯤ ꯐꯣꯔꯃꯨꯂꯥ ꯑꯅꯤꯅꯤ ꯁꯨꯕꯅꯦꯕ ꯑꯁꯤꯅ x⁵ꯒꯤ ꯐꯣꯔꯃꯨꯂꯥ ꯄꯨꯊꯣꯛꯄꯁꯦ ꯑꯅꯤ ꯁꯨꯕꯅꯦ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯑꯩꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕ ꯈꯔ ꯌꯥꯎꯁꯦ ꯃꯌꯦꯛ ꯈꯔ ꯁꯦꯡꯗ꯭ꯔꯦ ꯅꯣꯏ ꯃꯨꯟꯅ ꯌꯦꯡꯉꯣ ꯀꯣ ꯁꯤ 20ꯒ 7ꯗ ꯐꯣꯔꯃꯨꯂꯥ ꯑꯅꯤ ꯂꯩꯔꯤꯁꯦ 27ꯒ 28ꯒꯁꯦ ꯁꯤ ꯐꯣꯔꯃꯨꯂꯥ ꯃꯅꯨꯡꯗ ꯆꯞ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯅ 27 ꯈꯪꯉꯗꯤ 28 ꯁꯤ ꯄꯥꯔꯨꯗ꯭ꯔꯁꯨ ꯌꯥꯔꯦ 29 30ꯒꯤ ꯃꯅꯨꯡꯗ 29ꯒꯤ ꯆꯞ ꯃꯥꯟꯅꯕ ꯐꯣꯔꯃꯨꯂꯥꯅꯦ ꯁꯤ ꯑꯗꯨꯗꯩ ꯈꯤꯇꯪ ꯆꯞ ꯃꯥꯟꯅꯕ ꯚꯦꯂꯨꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯈꯔ ꯊꯩꯅꯕꯩ ꯋꯥꯅꯤ ꯑꯗꯨꯅ 20ꯒ 9 ꯄꯥꯜꯂꯗꯤ ꯆꯤꯡꯐꯥꯄꯨꯔꯗꯤ 30 ꯄꯥꯜꯂꯨꯗ꯭ꯔꯁꯨ ꯌꯥꯔꯦ 31ꯒꯤ ꯍꯩꯔꯗꯤ 32ꯒꯤ ꯍꯩꯔꯨꯗ꯭ꯔꯁꯨ ꯌꯥꯔꯦ 33ꯒꯤ ꯍꯩꯔꯗꯤ 34ꯒꯤ ꯍꯩꯔꯨꯗ꯭ꯔꯁꯨ ꯌꯥꯔꯦꯀꯣ ꯂꯩꯗꯤ ꯂꯩ ꯁꯥꯒꯠꯄꯗ ꯁꯨꯃꯥꯏꯅꯁꯨ ꯂꯩ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯁꯥꯒꯠꯄꯩ ꯋꯥꯅꯤ ꯑꯗꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯆꯪꯕ ꯂꯥꯁꯇ ꯈꯔ ꯑꯃ ꯂꯩꯔꯦ ꯁꯤ ꯑꯗꯨꯝ ꯍꯪꯉꯛꯀꯗꯣꯏꯅꯤꯀꯣ ꯁꯤ x⁴ 6 + 1/x⁴ ꯍꯥꯏꯕꯗꯤ x³ + 1/x³ ꯇꯧꯔꯒ 2 ꯈꯥꯏꯗꯣꯛꯑꯅꯤ ꯁꯤꯁꯤꯡ ꯈꯪꯖꯤꯜꯂꯣ ꯁꯤ ꯑꯍꯨꯝꯁꯤ ꯁꯤ ꯍꯧꯖꯤꯛ ꯆꯪꯉꯛꯇꯧ ꯂꯩꯔꯁꯤ ꯁꯨꯃꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯈꯪꯖꯤꯜꯂꯣ ꯑꯗꯨꯒ ꯁꯤ ꯄꯥꯟꯕ ꯀꯣꯏꯁꯟ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯅꯩꯕ ꯍꯧ ꯌꯥꯔꯦ ꯀꯣꯏꯁꯟ ꯑꯃꯅꯤꯒ ꯄꯥꯏꯒꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩ
ꯃꯥꯅ ꯍꯪꯕ ꯀꯣꯏꯁꯟ ꯈꯔ ꯇꯧꯁꯤꯀꯣ ꯁꯤꯗ ꯀꯩꯅꯣꯒꯤ CGL 2023ꯒꯤꯀꯣ ꯇꯤꯌꯔ 1 ꯀꯣꯏꯁꯟ ꯑꯃꯅꯤꯈꯛ ꯄꯥꯏꯒꯦ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯩ ꯍꯌꯦꯡꯕꯨꯗꯤ ꯀꯣꯏꯁꯟꯁꯤ PDF ꯑꯣꯏꯅ ꯁꯦꯝꯃꯒ ꯅꯣꯏꯗꯁꯨ ꯊꯥꯔꯛꯀꯦ CGL ꯇꯤꯌꯔ 1ꯒꯤꯁꯦ ꯑꯜꯖꯦꯕ꯭ꯔꯥꯗ ꯍꯪꯕ ꯀꯣꯏꯁꯟꯉꯩꯗꯨ ꯄꯨꯂꯞ CGL 2023ꯒꯤꯁꯦ ꯑꯗꯣ ꯀꯣꯏꯁꯟꯁꯦ ꯀꯗꯥꯏꯗ ꯌꯥꯝ ꯍꯪꯒꯦꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯑꯗꯨꯅ ꯍꯌꯦꯡ ꯌꯦꯡꯖꯔꯣꯕꯀꯣ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯃ ꯄꯥꯏꯒꯦꯁꯦ if x plus 1/x ꯁꯦ ꯑꯩꯈꯣꯏꯅ 2ꯅꯤ ꯄꯤꯔꯝꯃꯦ ꯃꯥꯅ ꯍꯪꯉꯤꯁꯦ ꯑꯗꯨꯒ then x to the power 7 plus 1 117 ꯚꯦꯂꯨꯁꯤ ꯀꯌꯥ ꯇꯥꯈꯤ ꯃꯥꯅ CGLꯒꯤ ꯀꯣꯏꯁꯟꯅꯤ ꯁꯤ ꯑꯣꯞꯁꯟ ꯅꯝꯕꯔ A 1 2 C ꯅ 4 D ꯅ 3 ꯑꯁꯤ CGLꯒꯤ 2019-7 ꯋꯥꯔꯁꯤꯞꯇ ꯍꯪꯈꯤꯕ ꯀꯣꯏꯁꯟꯅꯦꯕꯁꯤ ꯀꯌꯥ ꯇꯥꯅꯦꯁꯦ 2 ꯇꯥꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯥꯛꯈꯤꯕꯗ ꯌꯥꯎꯕꯗꯣ x ꯀ 1/x ꯀ ꯇꯤꯟꯅꯕꯁꯤ 2 ꯇꯥ ꯇꯥꯔꯒꯗꯤ x ꯚꯦꯂꯨꯁꯤ ꯀꯌꯥ ꯇꯥꯅꯤ ꯍꯥꯏ ꯁꯤꯒ ꯑꯅꯤꯁꯤ 2ꯅꯤ ꯄꯤꯔꯝ ꯇꯥꯔꯒꯗꯤ x ꯒꯤ ꯚꯦꯂꯨꯁꯤ ꯀꯌꯥ ꯇꯥꯅꯤ ꯍꯥꯏꯕ 1 ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯁꯤ ꯄꯨꯊꯣꯛꯑꯣ ꯑꯗꯨꯗꯤ x ꯚꯦꯂꯨꯁꯤ 1 ꯇꯥꯔꯗꯤ 1 to the power 7 ꯂꯥꯛꯑꯅꯤ ꯁꯤ 1/, ꯍꯥꯏꯔꯒ x to the power 117 x ꯃꯍꯨꯠꯇ 1 ꯂꯧꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯗꯤ ꯁꯤ ꯚꯦꯂꯨꯁꯤ 1 ꯇꯥꯔꯅꯤ ꯁꯤꯁꯨ 1 ꯇꯥꯔꯅꯤ ꯑꯗꯨꯗꯤ ꯏꯀꯣꯜ ꯇꯨ 2 ꯇꯥꯗ꯭ꯔꯣ ꯏꯔꯥꯏ ꯂꯥꯏꯅ ꯍꯣꯠꯄ ꯌꯥꯕ ꯀꯣꯏꯁꯟ ꯑꯣꯏꯕꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯥꯎꯈ꯭ꯔꯦꯗꯅ ꯁꯦ ꯐꯣꯔꯃꯨꯂꯥ ꯅꯝꯕꯔ ꯀꯌꯥꯅꯣ ꯁꯤ ꯑꯝꯇ ꯌꯦꯡꯁꯤꯅꯦ ꯅꯥꯀꯟꯗ ꯄꯨꯁꯤꯜꯂꯛꯀꯦꯕ ꯍꯧꯖꯤꯛ ꯐꯣꯔꯃꯨꯂꯥ ꯀꯌꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨꯁꯤ x ꯀ 1/x ꯀ ꯇꯤꯟꯅꯕ 2 ꯇꯥꯔꯗꯤ x ꯚꯦꯂꯨ 1 ꯇꯥꯏ ꯍꯥꯏꯗꯤ ꯐꯣꯔꯃꯨꯂꯥ ꯅꯝꯕꯔ ꯀꯌꯥꯅꯣ ꯁꯤ ꯂꯩꯔꯝꯃꯅꯤ ꯐꯣꯔꯃꯨꯂꯥ ꯅꯝꯕꯔ ꯁꯤ 3ꯁꯤ x ꯀ 1/x ꯀ 2 ꯇꯥ ꯇꯥꯔꯗꯤ x ꯚꯦꯂꯨ 1 ꯇꯥꯅꯤ ꯁꯤ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯌꯨꯁꯐꯨꯜ ꯔꯤꯖꯜꯁꯦ ꯅꯪꯅ ꯀꯣꯄꯤ ꯑꯃ ꯄꯥꯏꯔ ꯊꯝꯃꯨ ꯆꯤꯡꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯈꯨꯠ ꯏꯊꯣꯛꯀꯦꯔꯥ ꯆꯤꯡꯊꯣꯛꯀꯦꯔꯥ ꯇꯧꯔꯣ ꯑꯗꯨꯒ ꯀꯣꯏꯁꯟꯗꯨ ꯍꯣꯠꯄ ꯑꯗꯨꯝ ꯉꯝꯃꯅꯤ ꯐꯅꯌꯥꯝꯅ ꯁꯤ ꯑꯗꯩ ꯀꯣꯏꯁꯟ ꯑꯩ ꯍꯌꯦꯡꯕꯨꯗꯤ ꯐꯖꯅ ꯄꯥꯏꯔꯁꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯍꯣꯠꯂꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯀꯣꯏꯁꯟꯗꯨ ꯇꯧꯔꯁꯦ ꯃꯊꯪ ꯀꯣꯏꯁꯟ ꯑꯃꯒ ꯁꯨꯝ ꯌꯦꯡꯁꯦ ꯀꯣꯏꯁꯟꯁꯦ ꯈꯔ ꯑꯗꯨꯝ ꯂꯨꯇꯛ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯦꯕꯀꯣ ꯀꯣꯏꯁꯟ ꯑꯃ y ꯒ plus 2/y equal to 7 y square plus 1/y square equal to 5 ꯃꯥꯡ ꯁꯨꯃꯥꯏꯅ ꯍꯪꯉꯦ ꯀꯣꯏꯁꯟꯁꯦ ꯑꯣꯞꯁꯟ ꯅꯝꯕꯔ A ꯗ 41/4 B 45/4 C 49/4 D 49/2 ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩ ꯁꯤ CGLꯒꯤ ꯀꯣꯏꯁꯟ ꯀꯃꯥꯏꯅ ꯍꯣꯠꯀꯅꯤ ꯃꯥꯅ ꯄꯤꯔꯝꯃꯤꯁꯤ ꯁꯥꯗꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯁꯤꯅ ꯑꯃꯨꯛ ꯁꯤ ꯅꯠꯇ꯭ꯔꯥ ꯄꯤꯔꯝꯃꯤꯁꯤ ꯍꯥꯟꯅ ꯁꯥꯗꯣꯛ ꯇꯥꯔꯦ ꯄꯤꯔꯝꯃꯤꯁꯤ ꯅꯥꯀꯟ ꯑꯅꯤꯃꯛꯁꯤ 2ꯅ ꯌꯦꯟꯊꯣꯛꯑꯣ 2 ꯀꯃꯟ ꯂꯧꯔꯣ 2 ꯀꯃꯟ ꯂꯧꯔꯗꯤ 2 ꯀꯃꯟ ꯂꯧꯔꯗꯤ 2ꯅ ꯌꯦꯟꯊꯣꯛꯑꯗꯤ ꯁꯤ ꯀꯃꯟ ꯂꯧꯔꯗꯤ ꯌꯦꯟꯅꯤ ꯍꯥꯏꯗꯅ y ꯇꯥꯍꯧꯔꯦ 2 ꯀꯃꯟ ꯂꯧꯔꯗꯤ 1/y ꯇꯥꯗ꯭ꯔꯣ ꯁꯦ 7 ꯇꯥꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ y + 1/y ꯁꯤ ꯄꯨꯊꯣꯛꯑꯣ ꯑꯗꯨ ꯇꯥꯔꯗꯤ 2ꯁꯦ ꯁꯨꯝ ꯊꯥꯡꯗꯣꯛꯄꯗ 7/2 ꯇꯥꯗ꯭ꯔꯣ ꯁꯦ ꯐꯣꯔꯃꯨꯂꯥ ꯑꯃ ꯂꯩꯕꯗꯣ ꯀꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯂꯩꯕ ꯀꯩꯅꯣ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯑꯃ if x ꯀ 1/x ꯀꯁꯦ ꯇꯤꯟꯅꯕꯁꯦ a ꯅꯤ ꯄꯤꯔꯝ ꯇꯥꯔꯕ x square plus 1/x square ꯁꯦ ꯀꯔꯤꯕ a ꯁꯦ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯒ -2 ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ a ꯁꯥꯔꯤ ꯄꯣꯠꯇꯨ ꯁꯤꯅꯦꯕ ꯉꯥꯏꯍꯥꯛꯇꯪꯁꯤ x + 1/x ꯀꯤ ꯃꯑꯣꯡ ꯂꯩꯔꯤꯁꯤ ꯑꯗꯨ ꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔ 2 ꯇꯥꯔꯣꯏꯗ꯭ꯔꯣ ꯃꯥ ꯍꯧꯖꯤꯛ ꯄꯥꯝꯃꯤ ꯄꯣꯠ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯁꯤ a ꯁꯥꯔꯤꯕ 7/2 ꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯀꯅꯥ ꯈꯥꯏꯗꯣꯛꯇꯣꯏꯕ 2 ꯂꯥꯛꯑꯅꯦꯕ ꯑꯟꯁꯥꯔꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯦꯕ ꯃꯔꯝꯗꯨ ꯈꯪꯉꯤꯀꯣ ꯁꯤ ꯐꯣꯔꯃꯨꯂꯥꯁꯤ ꯇꯥꯏꯞꯇ ꯂꯥꯛꯗ꯭ꯔꯣ ꯑꯗꯨ ꯀꯌꯥ ꯇꯥꯔꯦ ꯁꯤꯗꯤ 49/4 ꯂꯥꯛꯑꯝꯃꯅꯤ -2 ꯑꯃ ꯂꯥꯛꯑ ꯑꯗꯨ LCM ꯂꯧꯔꯗꯤ 49 - 2ꯗꯤ 2 × 9 = 41/, ꯑꯗꯨꯗꯤ 41/, 2 × 9 = 120 ꯑꯗꯨꯗꯤ 41/, 2 × 9 = 120 ꯑꯗꯨꯗꯤ 41/, 2 × 9 = 120 ꯑꯗꯨꯗꯤ 41/, 2 × 9 = 120
4 ꯂꯥꯛꯑꯃꯅꯤ this is the answer option number A ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯤꯗꯩꯁꯤꯅ ꯒꯤꯕꯟꯁꯦ ꯑꯄꯤꯕꯗ ꯈꯔ ꯑꯃꯨꯛ ꯁꯥꯗꯣꯛꯄꯅꯦꯕ ꯁꯤ ꯂꯣꯠꯂ ꯄꯤꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯃꯌꯥꯝ ꯁꯤ ꯂꯨꯕ꯭ꯔꯅꯦ ꯁꯤꯕꯣ ꯍꯧꯖꯤꯛꯁꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯑꯩ ꯅꯩꯅꯕꯗꯤ ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯌꯨꯁꯐꯨꯜ ꯔꯤꯖꯜꯁꯦ ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯏ ꯀꯩꯅꯣ ꯇꯧ ꯀꯣꯏꯁꯟꯁꯤꯀꯣ ꯁꯨꯝ ꯑꯝꯇꯛ ꯌꯦꯡꯊꯣꯛꯈꯤꯕꯗ ꯁꯤꯒꯤ ꯇꯥꯏꯞꯁꯤꯅ ꯑꯌꯥꯝꯕ ꯍꯪ ꯂꯩꯔꯝꯃꯦꯕ ꯌꯨꯁꯐꯨꯜ ꯔꯤꯖꯟꯗ ꯕꯦꯁ ꯇꯧꯕꯁꯤ ꯑꯃꯒ if x - 1 by x ꯁꯦ 6 ꯄꯤꯔꯝꯃꯦ x ꯃꯥꯅ 0ꯗꯩ ꯆꯥꯎ ꯍꯦꯜꯂꯤ ꯍꯥꯏ ꯐꯥꯏꯟ ꯍꯥꯏꯔꯒ x square - 1 by x square ꯁꯤ ꯚꯦꯂꯨ ꯄꯨꯊꯣꯛ option number A 12√10 option number B 18√10 option number C 24√2 option number D 24√10 sumana pire sijel question isisu si kamai hotkan isia formula se ke tadar si natro asi x square minus 1 by x square di keno formula ja a minus b a plus b natro a minus b di keno si 6 taram natro 6 into la nen saji 16 nya bata ni lai dare adudi si bulu putok te aro ni x plus adudi si putok ke tara ga dinga sa formula am lai dun singbra if mana si piramaba x minus 1 by x si a ni piramaba ꯑꯩꯈꯣꯏ x plus 1 by x ꯄꯨꯊꯣꯛꯀꯦ ꯇꯥꯔꯒꯗꯤ ꯀꯩꯗꯧꯗꯣꯏꯕ a ꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯒ 4 ꯊꯤꯡꯖꯤꯜꯂꯣ ꯑꯗꯨꯒ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ ꯇꯧꯅꯩꯅ ꯁꯤ ꯀꯌꯥꯗ ꯌꯥꯎꯋꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯈꯤꯕꯗꯨꯒꯤ ꯌꯨꯁꯐꯨꯜ ꯔꯤꯖꯟꯒꯤ 1 ꯅꯠꯇ꯭ꯔ 2ꯗ ꯑꯣꯏꯔꯝꯒꯅꯤ ꯁꯤ ꯂꯩꯔꯦ 1ꯒ 2ꯒ ꯁꯤꯗ ꯂꯩꯔꯝꯃꯅꯤ ꯇꯨ ꯁꯤ ꯅꯠꯇ꯭ꯔꯣ ꯂꯩꯁꯦ ꯁꯤ ꯂꯩꯔꯦꯕ ꯁꯤ ꯑꯅꯤꯁꯤꯅꯤ ꯃꯨꯟꯅ ꯈꯪꯖꯤꯜꯂꯣ ꯑꯗꯣ ꯑꯩꯅ ꯇꯥꯛꯈꯤꯕꯁꯦ ꯑꯗꯨꯝ ꯆꯪꯕꯅꯦ ꯍꯥꯏꯗꯣ ꯍꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯁꯨꯝ ꯎꯠꯄꯩ ꯋꯥꯅꯤꯗ ꯀꯥꯟꯅꯩ ꯍꯥꯏꯕꯗꯨ ꯅꯣꯏ ꯈꯪꯖꯧꯅꯀꯣ ꯑꯗꯣ ꯁꯤ ꯂꯥꯛꯏꯁꯤ ꯃꯔꯝ ꯈꯪꯉꯦꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ x - 1 by x ꯇꯤ ꯀꯌꯥꯅꯣ ꯄꯤꯔꯝꯃꯤꯁꯦ 6 ꯅꯠꯇ꯭ꯔꯣ a ꯁꯥꯏꯗꯨ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯅꯦꯕ ꯑꯗꯨ 6ꯇꯨ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯒ 4 ꯊꯤꯖꯤꯜꯂꯅꯤ ꯑꯗꯨꯒ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯅꯤ ꯍꯥꯏꯕ ꯁꯤ ꯆꯤꯟꯐꯥ ꯄꯨꯔꯗꯤ ꯃꯥꯏꯟ ꯀꯥꯎꯁꯟꯕ ꯍꯣꯠ ꯌꯥꯏꯀꯣ 40 ꯇꯥꯔꯕꯅꯤ ꯁꯤ 36 40 ꯇꯥꯛꯇꯤ 40ꯁꯤ ꯀꯔꯤ ꯃꯥꯟꯅꯦ 4 into 10 ꯅꯠꯇ꯭ꯔꯣ ꯑꯗꯨ 4ꯁꯤꯗꯤ ꯁ꯭ꯀ꯭ꯋꯥꯔ ꯂꯧꯗꯤ 2 10ꯗꯤ ꯃꯥꯡ ꯉꯝꯃꯔꯣꯏ 2√10ꯒ ꯆꯞ ꯃꯥꯟꯅꯩꯕ ꯁꯤ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯂꯥꯛꯇꯣꯏꯁꯤ ꯀꯌꯥꯅꯣ 2 10 40 ꯑꯗꯨ 12 12√10 ꯇꯥꯔꯝꯃꯅꯤ ꯑꯟꯁꯔꯁꯤ ꯑꯣꯞꯁꯟ ꯅꯝꯕꯔ A ꯇꯥꯔꯦ ꯀꯩꯁꯨ ꯂꯨꯗꯦꯗꯅ ꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯅꯣꯏꯗ ꯉꯁꯥꯏꯗꯒꯤ ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔꯤ ꯑꯩꯅ ꯍꯟꯖꯤꯟꯁꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯗ ꯍꯟꯖꯤꯟꯁꯦ ꯉꯥꯡꯉꯛꯑꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯔꯤꯌꯁꯂꯤ ꯍꯥꯏꯔꯛꯑꯕꯗꯤ ꯅꯣꯏ ꯈꯪꯒꯗꯕ ꯑꯃꯀꯣ ꯆꯪꯉꯦꯕ ꯌꯥꯝꯅ ꯌꯨꯁꯐꯨꯜ ꯔꯤꯖꯜꯁꯦ ꯄꯣꯂꯤꯅꯣꯃꯤꯌꯦꯜꯁꯦ ꯀꯥ ꯍꯦꯟꯅ ꯕꯦꯁ ꯇꯧꯔꯒ ꯀꯣꯏꯁꯟ ꯀꯥ ꯍꯦꯟꯅ ꯍꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯤꯁꯦ SSCꯒꯤ ꯑꯦꯛꯖꯥꯝꯁꯤꯡꯁꯦꯀꯣ ꯑꯗꯨꯅ ꯑꯥꯏꯗꯦꯟꯇꯤꯇꯤꯒ ꯍꯧꯖꯤꯛꯀꯤ ꯌꯨꯁꯐꯨꯜ ꯔꯤꯖꯟꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯐꯖꯅ ꯈꯪꯖꯤꯜꯂꯣꯕ ꯑꯗꯨ ꯅꯣꯏꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯂꯩꯔꯨꯗ꯭ꯔꯁꯨ ꯑꯩꯅ ꯇꯧꯔꯤꯗꯣ ꯀꯝꯄꯥꯏꯜ ꯁꯨꯔꯕꯅꯤ ꯑꯩꯅ ꯃꯌꯥꯝ ꯄꯥꯔꯒ ꯀꯝꯄꯥꯏꯜ ꯇꯧꯖꯔꯕꯅꯤ ꯑꯗꯨꯁꯤꯡꯗꯨ ꯅꯣꯏꯅ ꯑꯩꯒꯤ ꯑꯣꯏꯕ ꯅꯣꯠꯇꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯔꯟ ꯇꯧꯔꯣ ꯌꯥꯔꯦ ꯅꯣꯏꯒꯤꯗꯤ ꯈꯔ ꯄꯨꯇꯛ ꯇꯧꯕꯗ ꯂꯨꯕꯗꯤ ꯅꯠꯇꯕꯤꯗꯀꯣ ꯌꯦꯡꯖꯩ x square - 1 by x square ꯁꯦ 4√6ꯅꯤ ꯍꯥꯏꯔꯦ x ꯁꯦ 1ꯗꯩ ꯆꯥꯎ ꯍꯦꯜꯂꯤ ꯍꯥꯏ ꯑꯗꯨꯗꯤ ꯃꯥꯅ ꯄꯣꯠꯇꯤ x³ - 1 by x³ ꯁꯦ ꯁꯤ ꯀꯌꯥ ꯇꯥꯒꯦꯅ ꯍꯪꯉꯦ ꯑꯣꯞꯁꯟ ꯅꯝꯕꯔ A 20√2 B 24√2 C 18√2 D 2√2 ꯁꯤꯅꯦꯕꯀꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯍꯣꯠꯀꯅꯤ ꯁꯤ ꯄꯤꯔꯝꯃꯦ ꯁꯤ ꯄꯨꯊꯣꯛꯇꯣꯏꯅꯤ ꯁꯤ ꯄꯨꯊꯣꯛꯈꯤꯗꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯁꯤ ꯄꯨꯊꯣꯛꯄꯩ ꯐꯣꯔꯃꯨꯂꯥ ꯑꯃ ꯂꯩꯗꯥꯏꯅꯦ x - 1 by x ꯁꯤ a ꯄꯤꯔꯝꯃꯕ ꯉꯁꯥꯏ ꯌꯨꯁꯐꯨꯜ ꯔꯤꯖꯟꯗ ꯌꯥꯎꯕꯗꯣ ꯑꯗꯨꯗꯤ x³ - 1 by x³ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯤ ꯀꯩꯗꯧꯋꯦꯕ
a cube plus thrice a sidi a saribase cube tosula thrice a tawne hamna to adu si phangam range ma pirim x square minus 1 by x square je 4 root 16 piram sidi x minus 1 by x ka x pari plus 1 by x ka natro 4 root 6 ne balai duisi si tare adudi akhona khangba ma lei angka zero x minus 1 by x value sing ngata akoi a ni loro si a ni loro adu tad x plus 1 by x kya tani hai si a is square toraga plus 4 is na square to ne dane si a we tara adu tad si jaga ja khona a ni loro adu tad ama jile kya tare ba a square plus 4 mai lak tu ne si 4 root 6 tare tare ko adu dia adu si di root si mang na bagi damak ta ko ke to tare na kala ne te square toro squaring to sila adu squaring to sila di som size squaring to sila di a ga a square plus 4 si si jaga si squaring toro som size to su squaring toro ni ko adu kya tare adu di square si a gi ju square ni a square la ni si square root kam kak na ni ko di si gi ju a square plus 4 si gi ju square ni square ani ma ki ne som na si 4 gi ju square ni root 6 gi ju square ni si ju to kya tare adu de a square le re som na square root kak na di a square kya ba plus 4 lak bra som na kari 16 si kak na di mari me tatu ka si 6 ka di tatu tar mo 96 tare si di kya tare a power 4 plus 4a square equal to 96 tare adudi kuna tawdise kaino kai tawbe mai thwe hebra a square below sidagi losina posi 96 puri naragana minus 96 khadam naragan 4 daba adu si sumai lani minus 96 equal to 0 adu di puri narag quadratic ko shortcut sange puri narag 96 taba khadam naragana 4 taba number ani dudi amana 39 amana 12 amana 8 khadam naga 4 thani puri naga 96 thani adu tadi sida si sumai thame ko a square zigi sina square sina 4a square minus 96 minus si kita thame khalo sida sin x haring khalo adu ta si a square value sima lani masagi aso to si tamo si shortcut ma sama sina dore si no gyan dana azana explain to do dia ro sida minus 12 tarani amana a square se kai tane 8 natra minus 20 plus 8 tarani suma lani ko si lakpam jino khangoroi do lakpam explain to do yaroi fana ko mana sida si me ai hana class yaw gi satra na di gyan tarane ko si ko dari ko se me thoi bi to re si da aina shortcut lai si si khangaroi ba a square gi below si hana ro singi a square below si 8 tab si lower ni mana ni manga se e do kya di hele hai एक सारी बजे के ना 1 दी चाव hele habni no ko
ꯑꯗꯨ ꯇꯥꯔꯗꯤ ꯁꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯔꯦ ꯁꯤ ꯇꯥꯛꯄꯗꯤ ꯑꯦꯒꯤ ꯚꯦꯂꯨꯗꯤ ꯀꯌꯥ ꯇꯥꯔꯦ ꯁꯤ ꯁ꯭ꯀꯣꯔ ꯇꯧꯔꯅꯤ ꯑꯗꯨꯗꯤ 2√2ꯅꯦꯕ ꯁꯤ ꯍꯥꯏꯕꯗꯤ ꯑꯦꯁꯤ ꯉꯁꯥꯏ ꯀꯅꯥꯅꯣ x - 1 / xꯒꯤ ꯚꯦꯂꯨꯗꯨꯅꯦꯕ ꯑꯗꯨꯗꯤ x - 1 / xꯒꯤ ꯚꯦꯂꯨꯁꯤ ꯁꯤ ꯇꯥ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯊꯣꯛꯇꯣꯏꯗꯤ a³ - 1 / x³ꯅꯦꯕ ꯑꯗꯨ ꯁꯤ ꯐꯣꯔꯃꯨꯂꯥꯅ a³ - thrice a ꯍꯥꯏꯕꯅꯤ a ꯁꯥꯗꯨꯗꯤ a ꯁꯥꯁꯤ ꯀ꯭ꯌꯨꯕ ꯂꯥꯛꯑꯅꯤ 2√2ꯒꯤ ꯀ꯭ꯌꯨꯕ ꯂꯥꯛꯑꯅꯤ thrice a ꯁꯥꯏꯗꯨꯅ 2√2ꯅꯤ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ 2ꯒꯤ ꯀ꯭ꯌꯨꯕꯇꯤ 8 ꯂꯥꯛꯑꯦ √2ꯒꯤ ꯀ꯭ꯌꯨꯕꯇꯤ 2√2 ꯑꯃ ꯂꯥꯛꯑꯅꯤ -6√2 ꯑꯃ ꯂꯥꯛꯑꯅꯤ ꯑꯗꯨ ꯀꯌꯥ ꯇꯥꯔꯦ 9 × 2 = 13 16√2ꯗꯒꯤ 6√2 ꯂꯥꯛꯑꯅꯤ ꯑꯗꯨ ꯇꯥꯔꯗꯤ 10√2 ꯇꯥꯗꯣꯏꯕ ꯑꯟꯁꯔꯁꯤ ꯒꯦꯡꯒꯦ ꯀꯩꯒꯤꯅꯣ ꯁꯣꯏꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯑꯩꯅ 8ꯁꯤ ꯁ꯭ꯀꯣꯔ ꯇꯧꯔꯗꯤ 4 × 2 √2 ꯆꯨꯝꯃꯦ a³ - thrice a ꯁꯤ 2³ ꯂꯥꯛꯇꯣꯏꯁꯤꯀꯣ 2³ = 8 √2ꯒꯤ ꯀ꯭ꯌꯨꯕꯇꯤ √2 ꯅꯠꯇ꯭ꯔꯥ 2√2 ꯁꯤ ꯄ꯭ꯂꯁ ꯑꯣꯏꯒꯗꯕꯅꯤ ꯁꯣꯏꯔꯦꯅ ꯄ꯭ꯂꯁ ꯑꯣꯏꯒꯗꯕ ꯐꯣꯔꯃꯨꯂꯥꯁꯦ ꯑꯗꯨ ꯇꯥꯔꯗꯤ 32 ꯇꯔꯨꯛ ꯑꯁꯤ 22 ꯑꯣꯏꯒꯗꯕ ꯁꯤ ꯑꯪꯀꯁꯤꯃꯗꯤ ꯕꯦꯔꯥ ꯈꯔ ꯇꯥꯏꯌꯦ ꯈꯤꯇꯪ ꯁꯥꯡꯉꯦꯕ 22√2 ꯌꯥꯎꯔꯦꯀꯣ ꯃꯣꯏꯁꯤꯗꯩꯗ ꯁꯤꯅꯃꯗꯤ ꯈꯔ ꯁꯥꯡꯉꯦ ꯁꯤ ꯑꯪꯀꯁꯤꯃꯗꯤ ꯑꯃꯨꯛ ꯍꯜꯂ ꯇꯧꯔꯣ ꯁꯤ ꯑꯪꯀꯁꯤꯃ ꯈꯤꯇꯪ ꯁꯥꯡꯉꯦ ꯑꯗꯩ ꯀ꯭ꯋꯥꯗ꯭ꯔꯥꯇꯤꯛ ꯏꯀ꯭ꯋꯦꯁꯟꯒꯤ ꯅꯣꯏꯒꯤ ꯁꯣꯔꯠꯀꯠ ꯐꯣꯔꯃꯨꯂꯥꯗꯨꯃ ꯍꯧꯖꯤꯛ ꯃꯇꯦꯛ ꯑꯃ ꯇꯥꯛꯑꯁꯨ ꯇꯥꯛꯀꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕꯅꯦ ꯌꯥꯝ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯁꯨꯝ ꯈꯟꯖꯕꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯔ ꯑꯗꯨꯝ ꯑꯪꯀꯁꯤꯗ ꯈꯤꯇꯪ ꯀꯣꯛ ꯈꯔ ꯆꯪꯈ꯭ꯔꯦꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯍꯧꯔ ꯇꯧꯗꯧꯔꯤꯒꯤꯗꯣ ꯑꯃꯨꯛꯀ ꯍꯟꯁꯤꯔꯥ ꯑꯃꯨꯛꯀ ꯍꯟꯁꯤꯀꯣ ꯍꯥ ꯁꯤꯅꯦꯕ ꯍꯧꯇꯦ ꯑꯪꯀꯁꯤꯀꯣ ꯁꯤꯅꯤ ꯁꯤ ꯀꯣꯏꯁꯟꯁꯤ ꯂꯩꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯁꯤ ꯂꯩꯔꯦ x² - 1 / x² ꯁꯦ = 4√6 ꯄꯤꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯥꯅ ꯄꯨꯊꯣꯛ ꯍꯥꯏꯕ x³ - 1 / x³ ꯁꯦ ꯁꯤ ꯈꯪꯒꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ x - 1 / x ꯁꯦ ꯁꯤ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯕ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯁꯤꯒꯤ ꯇꯥꯔꯛꯄ ꯚꯦꯂꯨꯗꯣ ꯉꯥꯛꯇ a ꯂꯧꯔꯁꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯇꯥꯔꯛꯀꯗꯣꯏꯁꯤ a ꯀ꯭ꯌꯨꯕ ꯇꯧꯔꯒ +thrice a ꯁꯤ ꯑꯣꯏꯔꯛꯀꯅꯤ ꯐꯣꯔꯃꯨꯂꯥ ꯁꯤꯗꯒꯤ ꯁꯤ ꯂꯥꯛꯄꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯤ ꯊꯤꯅꯕ ꯍꯥꯟꯅ ꯍꯣꯠꯅꯕꯅꯦꯕ ꯁꯤ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤ ꯈꯪ ꯌꯥꯔꯦ ꯑꯗꯨꯅ x - 1 / x ꯈꯪꯅ ꯍꯣꯠꯅꯕꯅꯦꯕ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯇꯥꯔꯒꯦꯠ ꯇꯧꯗꯣꯏꯁꯤ ꯇꯥꯔꯒꯦꯠꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯁꯤ ꯚꯦꯂꯨ ꯄꯨꯊꯣꯛꯁꯤ ꯑꯗꯨꯗ ꯍꯧꯔꯁꯤ ꯃꯥ ꯄꯤꯔꯝꯃꯤꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯐꯣꯔꯃꯨꯂꯥ ꯁꯨꯃꯥꯏꯅ ꯁꯥꯗꯣꯛ ꯌꯥꯗ꯭ꯔꯣ a - b ꯍꯣꯜ ꯏꯟꯇꯨ a + b ꯍꯥꯏꯅ ꯁꯤ ꯃꯥꯟꯅꯗ꯭ꯔꯣ 4√6 ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ x - 1 / x ꯁꯤ ꯄꯥꯝꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏ ꯉꯥꯛꯇ ꯄꯥꯝꯃꯦꯕ a ꯗꯨꯅꯤ ꯂꯧꯁꯤꯜꯂꯣ ꯁꯤꯅ a ꯑꯣꯏꯇꯥꯔꯗꯤ x + 1 / xꯀꯤꯗꯤ ꯁꯤ ꯐꯣꯔꯃꯨꯂꯥ ꯑꯃꯁꯨ ꯂꯩꯗꯅ ꯁꯦ x - 1 / x ꯁꯤꯅ a ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃ x + 1 / x ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ a ꯁꯤ ꯀꯩꯗꯧ ꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯒ 4 ꯊꯤꯖꯤꯜꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯅ ꯁꯤ ꯌꯨꯁꯐꯨꯜ ꯔꯤꯖꯜ ꯔꯨꯜ ꯅꯝꯕꯔ 1ꯗ ꯂꯩꯕꯗꯣ ꯁꯤ ꯅꯝꯕꯔ 1 ꯂꯩꯔꯦꯁꯤ ꯁꯤꯗ ꯂꯩꯔꯤꯁꯤ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯐꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯅꯤꯀꯣ ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯨ ꯇꯥꯔꯗꯤ ꯁꯤ a ꯑꯣꯏꯈꯤ ꯇꯥꯔꯗꯤ ꯁꯤꯅ ꯀꯌꯥ ꯇꯥꯔꯅꯦꯕ √a² + 4 ꯇꯥꯔꯦꯕ ꯁꯣꯝꯗ 4√6 ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯗꯨ ꯈꯪꯉꯤꯀꯣ ꯅꯣꯏ ꯁꯤ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯤ ꯀꯥꯎꯒꯅꯨꯀꯣ ꯁꯦ ꯑꯗꯨ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯤꯒꯤ ꯔꯨꯠ ꯌꯥꯎꯔꯤꯁꯤ ꯃꯥꯡꯅꯕꯗꯤ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯣ ꯁꯣꯝ ꯁꯥꯏꯖ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯣꯕ ꯁꯣꯝ ꯁꯥꯏꯖ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯣ ꯑꯗꯨ ꯁꯣꯝ ꯁꯥꯏꯖꯁꯤ = ꯋꯥꯡꯕꯁꯤ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯗ ꯌꯥꯔꯣꯏ ꯁ꯭ꯀ꯭ꯋꯥꯔꯤꯡ ꯇꯧꯔꯗꯤ ꯀꯩꯗꯧ ꯇꯥꯔꯦ ꯁꯤ ꯁ꯭ꯀ꯭ꯋꯥꯔꯁꯤ ꯑꯅꯤꯃꯛꯀꯤꯅꯤ ꯁꯤ a ꯒꯤꯁꯨ ꯁ꯭ꯀ꯭ꯋꯥꯔꯅꯤ a² ꯂꯩꯔꯅꯤ ꯁꯤꯒꯤ ꯖꯒꯥꯁꯤꯒꯤꯁꯨ ꯁ꯭ꯀ꯭ꯋꯥꯔꯅꯦꯕ ꯁꯤꯒꯤꯁꯨ ꯁ꯭ꯀ꯭ꯋꯥꯔꯅꯦꯕ ꯑꯗꯨ ꯁꯤ ꯖꯒꯥꯒꯤꯗꯤ ꯔꯨꯠꯀ ꯀꯛꯅꯔꯒ ꯍꯣꯔꯦꯟ a² + 4 ꯍꯥꯏꯅ ꯊꯣꯔꯛꯑꯅꯤ ꯁꯣꯝꯗꯅ ꯁ꯭ꯀ꯭ꯋꯥꯔꯁꯤ 4ꯒꯤꯁꯨ ꯁ꯭ꯀ꯭ꯋꯥꯔꯅꯤ 4ꯒꯤꯁꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ 16 4 ꯁ꯭ꯀ꯭ꯋꯥꯔ 16 ꯂꯩꯔꯦ
ꯑꯗꯒꯤ ꯁꯤꯒꯤ 6ꯀꯤ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ 6ꯀꯤ ꯁ꯭ꯀ꯭ꯋꯥꯔꯗꯤ 6 ꯑꯗꯨꯗ 16 6 96 ꯇꯥꯔꯛꯄꯅꯦ ꯁꯤ ꯖꯒꯥꯁꯤ ꯑꯗꯣ ꯁꯤꯗꯤ ꯀꯨꯏꯅꯔꯗꯤ a to the power a ꯁ꯭ꯀ꯭ꯋꯥꯔꯁꯦ a to the power 4 ꯂꯥꯛꯑꯅꯤ ꯑꯗꯨꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯊꯝꯕꯁꯨ ꯌꯥꯏꯑꯕ +4a ꯁ꯭ꯀ꯭ꯋꯥꯔ ꯂꯥꯛꯑꯅꯤ ꯁꯣꯝꯗ -96 = 0 ꯇꯥꯔꯅꯤ ꯁꯤ ꯀ꯭ꯋꯥꯗ꯭ꯔꯦꯇꯤꯛ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯑꯣꯏꯗ꯭ꯔꯣ ꯈꯦꯠꯅꯕ꯭ꯔꯥ ꯀ꯭ꯋꯥꯗ꯭ꯔꯦꯇꯤꯛ ꯏꯀ꯭ꯋꯦꯁꯟ ꯃꯑꯣꯡ ꯂꯩꯇ꯭ꯔꯣ ꯁꯤ ꯉꯥꯛꯇ a ꯁ꯭ꯀ꯭ꯋꯥꯔꯗꯤ x ꯁ꯭ꯀ꯭ꯋꯥꯔꯅꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯁꯨ ꯌꯥꯏꯀꯣ ꯀ꯭ꯋꯥꯗ꯭ꯔꯦꯇꯤꯛ ꯏꯀ꯭ꯋꯦꯁꯟꯗ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯗ ꯁꯤ ꯃꯑꯣꯡ ꯂꯩꯇꯥꯔꯒꯗꯤ ꯁꯤ ꯀꯔꯤ ꯍꯥꯏꯅꯣꯁꯦ ꯃꯌꯥꯏ ꯊꯨꯒꯥꯏꯕꯤꯁꯤ ꯀ꯭ꯋꯥꯗ꯭ꯔꯦꯇꯤꯛ ꯏꯀ꯭ꯋꯦꯁꯟ ꯀꯟꯁꯦꯞ ꯁꯦꯡꯅ ꯃꯤꯅꯗꯤ ꯉꯥꯎꯔꯅꯤ ꯁꯤ ꯑꯪꯀꯁꯦ ꯄꯣꯂꯤꯅꯣꯃꯤꯌꯦꯜ 96 ꯇꯥꯕ ꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯡꯁꯤ ꯇꯥꯕ ꯊꯤꯗꯣꯏꯅꯤ ꯈꯥꯏꯗꯣꯛꯅꯔꯒꯅ ꯀꯩꯗꯧꯕ ꯁꯤ ꯃꯥꯏꯅꯁ ꯂꯩꯕꯅꯤ ꯇꯥꯕꯁꯤ ꯈꯥꯏꯗꯣꯛꯅꯔꯒꯅ ꯁꯤꯒꯤ ꯃꯌꯥꯏꯒꯤ 4ꯁꯤ ꯇꯥꯕ ꯊꯤꯗꯣꯏꯅꯦꯕ ꯁꯨꯝꯕ ꯅꯝꯕꯔ ꯑꯅꯤ ꯊꯤ ꯇꯥꯔꯦ ꯅꯝꯕꯔ ꯑꯅꯤꯗꯨ ꯀꯩꯅꯣ ꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯔꯨꯑꯣꯏꯅ ꯑꯩ ꯊꯤꯑꯣꯔꯤ ꯃꯆꯥ ꯈꯔ ꯃꯔꯛ ꯊꯠꯅ ꯅꯣꯏ ꯍꯟꯅ ꯃꯨꯠꯊꯠꯂꯁꯨ ꯌꯥꯕ ꯀ꯭ꯋꯥꯗ꯭ꯔꯦꯇꯤꯛ ꯏꯀ꯭ꯋꯦꯁꯟꯒꯤ ꯉꯥꯛꯇꯪ ꯕ꯭ꯔꯦꯛ ꯄꯤꯌꯨꯀꯣ ꯁꯤ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃ ꯁꯤ ꯑꯪꯀꯁꯤ ꯍꯣꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯀꯟꯁꯦꯞ ꯑꯃ ꯆꯪꯉꯦ ꯀꯔꯤ ꯀꯟꯁꯦꯞ ꯀ꯭ꯋꯥꯗ꯭ꯔꯦꯇꯤꯛ ꯏꯀ꯭ꯋꯦꯁꯟ ꯀ꯭ꯂꯥꯁ 9ꯒꯤ ꯃꯌꯥꯏ ꯊꯨꯒꯥꯏꯕꯤꯗꯨꯅꯤ ꯆꯪꯉꯦꯕꯀꯣ ꯑꯗꯨ ꯇꯥꯛꯀꯦꯕ ꯁꯨꯃꯥꯏꯅ ꯂꯩ ꯈꯜꯂꯁꯤꯅꯦ x² 5x + 6 = 0 ꯁꯤꯗ ꯀ꯭ꯋꯥꯗ꯭ꯔꯦꯇꯤꯛ ꯏꯀ꯭ꯋꯦꯁꯟ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯁꯤ x ꯀꯤ ꯚꯦꯂꯨꯁꯤ kya x ꯀꯤ ꯚꯦꯂꯨꯁꯤ ꯄꯨꯊꯣꯛꯁꯦꯕ x ꯀꯤ ꯚꯦꯂꯨ ꯑꯅꯤ ꯐꯪꯅꯦꯕꯀꯣ ꯁꯤ x ꯁꯤ ꯗꯤꯒ꯭ꯔꯤ 2 ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯇꯣꯏꯕ x ꯀꯤ ꯁꯤꯗ ꯂꯩꯕ x ꯀꯤ ꯚꯦꯂꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧ ꯊꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯤꯛꯁꯤ ꯇꯥꯛꯀꯦꯀꯣ ꯁꯤꯗ ꯈ꯭ꯋꯥꯏꯒꯤ ꯀꯣꯟꯁꯇꯦꯟ ꯇꯥꯝꯗ ꯂꯩ 6ꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯄꯨꯔꯤꯅꯕꯗ 6 ꯇꯥꯕ ꯊꯤꯅꯦꯕ ꯁꯤ ꯃꯃꯥꯡꯗ ꯀꯣꯏꯐꯤꯁꯤꯌꯦꯟ ꯀꯩꯝ ꯂꯩꯇꯕꯁꯤ 1ꯅꯤꯀꯣ 1ꯒ 6ꯒ ꯄꯨꯔꯤꯅꯔꯗꯤ 6 ꯑꯗꯨꯅ 6 ꯇꯥꯕ ꯊꯤꯕꯅꯦꯕ ꯑꯗꯨꯒ ꯑꯁꯤ ꯃꯃꯥꯡꯗ ꯀꯔꯤ ꯁꯥꯏ ꯂꯩꯕ ꯄ꯭ꯂꯁ ꯂꯩ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯄ꯭ꯂꯁ ꯇꯧꯔꯒ ꯀꯌꯥ ꯇꯥꯕ ꯍꯥꯏꯅ ꯊꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯌꯥꯏꯒꯤꯁꯤ 5ꯁꯤ ꯇꯥꯕ ꯊꯤꯗꯣꯏꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯄꯨꯔꯤꯅ 6 ꯇꯥꯕ ꯁꯤꯒꯤ ꯃꯇꯥꯏꯒꯤ 6ꯁꯤꯒ ꯁꯤꯒꯤ ꯀꯣꯟꯁꯇꯦꯟ 1ꯁꯤ ꯄꯨꯏꯅꯕ ꯄꯣꯜ 6 ꯄꯨꯏꯅ 6 ꯇꯥꯕ ꯑꯗꯨꯒ ꯁꯤ ꯄ꯭ꯂꯁ ꯂꯩꯕꯅ ꯇꯤꯁꯤꯟꯅꯔꯒ ꯁꯤꯒꯤ ꯃꯌꯥꯏ 5ꯁꯤ ꯇꯥꯕ ꯊꯤꯅꯤ ꯑꯗꯨ ꯅꯝꯕꯔ ꯑꯅꯤꯒ 3 and 2ꯅꯦ ꯁꯨꯃꯥꯏꯅ ꯊꯤꯗꯣꯛꯑꯅꯤ ꯅꯝꯕꯔ ꯑꯅꯤꯁꯤ ꯊꯤꯔꯒ ꯑꯆꯧꯕ ꯃꯁꯤꯡꯗꯨꯅ ꯑꯍꯥꯟꯕꯒꯤꯁꯤ ꯊꯝꯃꯣ ꯃꯁꯤꯡ ꯃꯆꯥꯁꯤꯅ ꯑꯀꯣꯟꯕꯒꯤꯁꯤ ꯊꯝꯃꯣ ꯁꯥꯏꯟ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯁꯤ ꯁꯤ ꯃꯁꯤꯡꯁꯤꯅ ꯄ꯭ꯂꯁ ꯑꯣꯏꯔꯕ ꯁꯤꯒꯤ ꯑꯆꯧꯕ ꯃꯁꯤꯡꯁꯤꯒꯤ ꯁꯥꯏꯟꯁꯤ ꯀꯩ ꯊꯝꯗꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤ ꯄ꯭ꯂꯁ ꯂꯩꯔꯗꯤ ꯁꯤ ꯑꯣꯟꯅ ꯇꯩꯅꯕ ꯁꯥꯏꯟ ꯃꯥꯏꯅꯁ ꯂꯥꯛꯀꯅꯦꯕ ꯁꯤ ꯃꯃꯥꯡꯗ ꯄ꯭ꯂꯁ ꯂꯩꯕꯁꯤꯅ ꯇꯥꯛꯄꯗꯤ ꯑꯅꯤꯃꯛ ꯁꯥꯏꯟ ꯃꯥꯟꯅꯅꯤ ꯍꯥꯏꯕꯅꯦꯕ ꯄꯨꯔꯤꯅꯕꯗ ꯄꯨꯔꯤꯅ ꯇꯥꯔꯤꯛ ꯐꯣꯝꯗꯣ ꯃꯃꯥꯡꯗ ꯄ꯭ꯂꯁ ꯂꯩꯕꯁꯤꯅ ꯇꯥꯛꯄꯗꯤ ꯁꯥꯏꯟ ꯃꯥꯟꯅꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯁꯤꯁꯨ ꯃꯥꯏꯅꯁ ꯂꯩꯔꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨ ꯃꯃꯥꯡꯗ ꯂꯩꯕ ꯁꯤꯒꯤ ꯀꯣꯏꯐꯤꯁꯤꯌꯦꯟ 1ꯁꯦ ꯁꯤꯅ ꯑꯃꯨꯛ ꯌꯦꯟꯕ ꯑꯃ ꯋꯥꯠꯂꯤ 1ꯅꯗꯤ ꯌꯦꯟꯗ꯭ꯔꯁꯨ ꯂꯣꯏ ꯌꯥꯔꯕꯅꯤ ꯃꯁꯥꯅ ꯑꯗꯨꯝ -3 -2 ꯁꯨꯃꯥꯏꯅ ꯇꯥꯔꯅꯤ x ꯚꯦꯂꯨꯅꯤ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯀꯅꯦꯕ ꯁꯤ ꯀ꯭ꯋꯥꯗ꯭ꯔꯦꯇꯤꯛ ꯏꯀ꯭ꯋꯦꯁꯟꯒꯤ ꯁꯣꯔꯠꯀꯠꯅꯤꯀꯣ ꯑꯗꯩ ꯑꯃꯨꯛꯀ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯨꯛꯀ ꯀꯣꯏꯁꯟ ꯑꯃꯒ ꯄꯤꯒꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯗꯤ x² - x - 6 ꯁꯤ = 0 ꯇꯥꯔꯦ ꯁꯤ ꯑꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯒꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯒꯤꯅ ꯄꯨꯔꯤꯅꯕꯗ ꯀꯌꯥ ꯇꯥꯕ ꯍꯥꯏꯅꯤ ꯁꯤ ꯂꯩꯁꯦ 6ꯅꯤ ꯁꯤꯒ ꯃꯥꯏ ꯃꯃꯥꯡ ꯀꯣꯏꯐꯤꯁꯤꯌꯦꯟ 1ꯁꯤ ꯀꯔꯤꯝ ꯂꯩꯇꯕꯁꯨ 1ꯅꯤ ꯑꯗꯨ ꯄꯨꯔꯤꯅꯗꯤ 6 ꯇꯥꯕ ꯊꯤꯔꯅꯤ ꯁꯤ ꯃꯃꯥꯡ ꯃꯥꯏꯅꯁ ꯂꯩꯕꯅ ꯇꯥꯛꯄꯗꯤ ꯈꯥꯏꯗꯣꯛꯅꯔꯒ ꯀꯌꯥ ꯇꯥꯕ ꯊꯤꯗꯣꯏꯅꯦꯕ ꯁꯤ ꯃꯃꯥꯡ ꯂꯩ ꯁꯤ ꯃꯌꯥꯏꯒꯤ ꯃꯃꯥꯡ ꯂꯩꯔꯤꯕ ꯀꯣꯏꯐꯤꯁꯤꯌꯦꯟꯁꯤ 1ꯅꯤ ꯑꯗꯨꯗꯣ ꯈꯥꯏꯗꯣꯛꯅꯔꯒ 1 ꯇꯥꯕ ꯊꯤꯅꯤ ꯉꯁꯥꯏ 5 ꯇꯥꯕ ꯊꯤꯈꯤꯕꯗꯨ ꯁꯤꯗ ꯈꯪꯉꯦꯗꯅ ꯑꯗꯣ ꯅꯝꯕꯔ ꯑꯅꯤꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯅꯝꯕꯔꯁꯤꯡꯗꯨꯗꯤ ꯄꯨꯔꯤꯅꯔ 6 ꯈꯥꯏꯗꯣꯛꯅ 1 ꯇꯥꯕꯗꯤ ꯀꯅꯥꯅꯣ 3 and 2 ꯇꯥꯔꯦ ꯅꯝꯕꯔ ꯑꯅꯤꯗꯨ ꯁꯨꯃꯥꯏꯅ ꯊꯤꯗꯣꯛ ꯂꯣꯏꯔ ꯃꯇꯨꯡꯗ s ꯀꯤ ꯚꯦꯂꯨ ꯑꯅꯤꯗꯨ ꯏꯊꯣꯛꯑꯣ ꯁꯨꯃꯥꯏꯅ = ꯑꯆꯧꯕ 3ꯁꯤꯅ ꯁꯤ ꯊꯝꯒꯅꯤ ꯍꯥꯏꯕꯅꯤ ꯃꯆꯥꯗꯨꯅ 2 ꯁꯨꯃꯥꯏꯅ ꯊꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯦꯛꯁꯇ ꯁꯥꯏꯟꯒꯤ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯔ ꯁꯤ ꯃꯥꯏꯅꯁ ꯂꯩ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯃꯁꯤꯡꯗꯣ ꯁꯤꯗ ꯂꯩꯕ ꯁꯥꯏꯟꯁꯤꯒꯤ ꯑꯣꯄꯣꯖꯤꯠ ꯄ꯭ꯂꯁ ꯂꯩꯅꯤ ꯉꯁꯥꯏ ꯁꯤꯗ ꯄ꯭ꯂꯁ ꯂꯩꯀꯥꯟꯗ ꯁꯤ ꯃꯥꯏꯅꯁ ꯂꯩꯈꯤꯕꯗꯣ ꯈꯪꯉꯨ ꯑꯁꯤꯗ ꯄꯨꯔꯤꯅꯔꯤꯕ ꯑꯅꯤꯁꯤ ꯃꯃꯥꯡꯗ ꯄꯨꯔꯤꯅꯕ ꯇꯥꯔꯛꯏꯕ ꯄꯣꯜꯁꯦ ꯁꯤ ꯃꯃꯥꯡ ꯃꯥꯏꯅꯁ ꯂꯩꯕ ꯇꯥꯛꯄꯁꯦ ꯑꯅꯤꯁꯦ ꯁꯥꯏꯟ ꯃꯥꯟꯅꯅꯤ ꯃꯥꯟꯅꯔꯣꯏ ꯍꯥꯏꯕꯅꯦꯕ ꯁꯥꯏꯟ ꯃꯥꯟꯅꯗ꯭ꯔꯗꯤ ꯉꯁꯥꯏꯒꯤꯗꯨ ꯁꯤ ꯄ꯭ꯂꯁ ꯂꯩ ꯃꯥꯏꯅꯁ ꯂꯩꯒ ꯁꯤ ꯄ꯭ꯂꯁ ꯑꯣꯏꯒꯗꯕ ꯉꯁꯥꯏ ꯄ꯭ꯂꯁ ꯂꯩꯕꯅꯤꯅ ꯁꯥꯏꯟ ꯃꯥꯟꯅꯅꯤ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯗꯣ ꯁꯤꯅ ꯃꯥꯏꯅꯁ ꯂꯩꯕꯅꯤ ꯁꯥꯏꯟ ꯃꯥꯟꯅꯔꯣꯏ ꯍꯥꯏꯔꯦ ꯃꯥꯟꯅꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯁꯤ ꯄ꯭ꯂꯁ ꯂꯩꯈ꯭ꯔꯗꯤ ꯃꯥꯟꯅꯍꯜꯂꯣꯏ ꯍꯥꯏꯔꯗꯤ ꯃꯥꯏꯅꯁ ꯂꯩ ꯃꯥꯟꯅꯍꯜꯂꯣꯏ ꯇꯥꯔꯦ ꯑꯁꯤꯗ ꯀꯣꯏꯐꯤꯁꯤꯌꯦꯟ 1 ꯂꯩꯕꯅꯤ 1 ꯑꯃꯨꯛ ꯌꯦꯟꯊꯣꯛꯑꯅꯤ ꯁꯤꯗꯁꯨ 1 ꯌꯦꯟꯊꯣꯛꯑꯅꯤ ꯑꯗꯨꯗꯤ ꯁꯤ +3 ꯁꯤꯅ -2 ꯁꯨꯃꯥꯏꯅ ꯁꯣꯔꯠꯀꯠ ꯂꯩ ꯍꯥꯏꯕꯅꯤꯅ ꯁꯤ ꯀꯟꯁꯦꯞꯁꯦ ꯑꯩ ꯌꯨꯁ ꯇꯧꯗꯣꯔꯦꯕ ꯍꯧꯖꯤꯛ ꯀꯩꯅꯣꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯇꯥꯗꯕ꯭ꯔꯣ ꯁꯤꯕꯣ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯃꯌꯥꯏ ꯊꯣꯒꯥꯏꯕꯒꯤ ꯇ꯭ꯔꯤꯛ ꯑꯃ ꯇꯥꯏꯁꯦ ꯑꯩꯅ ꯕꯦꯡꯗꯒꯁꯨ ꯌꯥꯝ ꯆꯪꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯀ ꯂꯥꯁ ꯑꯣꯏꯅ ꯄꯤꯒꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯈꯔ ꯍꯦꯟꯅ ꯑꯃꯨꯛ ꯇꯥꯅꯕ x² ꯁꯤ ꯖꯒꯥꯁꯦ ꯁꯤꯅ ꯂꯥꯁꯅꯤꯀꯣ ꯑꯩ ꯇꯥꯛꯇꯣꯏꯁꯦ
ꯑꯗꯣ ꯁꯤꯗ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯄꯨꯔꯤꯅ ꯀꯌꯥ ꯇꯥꯕ ꯊꯤꯕ ꯍꯥꯏꯅꯤ ꯁꯤ ꯃꯃꯥꯡꯗ ꯀꯣꯏꯐꯤꯁꯤꯌꯟ ꯀꯩꯝ ꯂꯩꯇ꯭ꯔꯁꯨ 1ꯅꯤ ꯁꯤꯅ 15 ꯑꯗꯨ ꯄꯨꯔꯤꯅꯔꯒ 1ꯒ 15ꯒꯗꯤ 15 ꯄꯨꯔꯤꯅ 15 ꯇꯥꯕ ꯊꯤꯅꯤ ꯁꯤ ꯃꯃꯥꯡꯗ ꯃꯥꯏꯅꯁ ꯂꯩꯕꯁꯤꯅ ꯇꯥꯛꯄꯗꯤ ꯈꯥꯏꯗꯣꯛꯅꯔꯒ ꯇꯥꯕ ꯊꯤꯅꯦꯕ ꯀꯅꯥꯗ ꯀꯔꯤꯗꯤ ꯌꯦꯡꯉ ꯊꯤ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯍꯨꯝꯂꯛ ꯁꯨꯔꯨꯝ ꯇꯥꯛꯏꯁꯤꯀꯣ ꯈꯥꯏꯗꯣꯛꯅꯔꯒꯅ ꯁꯤꯒꯤ ꯃꯌꯥꯏꯒꯤ 2ꯁꯦ ꯈꯥꯏꯗꯣꯛꯅꯔ ꯇꯥꯕ ꯊꯤꯅꯦꯕ ꯑꯗꯨꯒ ꯊꯤꯗꯣꯏ ꯅꯝꯕꯔꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯤ ꯃꯌꯥꯏꯒꯤ xꯒꯤ ꯃꯃꯥꯡ ꯂꯩꯕ ꯀꯣꯏꯐꯤꯁꯤꯌꯟ 2ꯁꯦ ꯅꯝꯕꯔ ꯑꯅꯤꯗꯨ ꯀꯅꯥꯅꯣ ꯄꯨꯔꯤꯅꯔꯒ 15 ꯈꯥꯏꯗꯣꯛꯅꯔꯒ 2 ꯇꯥꯕꯗꯤ 5 and 3 ꯅꯝꯕꯔꯁꯦ ꯁꯨꯃꯥꯏꯅ ꯊꯤꯗꯣꯛꯑꯅꯤ ꯊꯤꯗꯣꯛꯑꯒ xꯒꯤ ꯚꯦꯂꯨ ꯑꯅꯤꯗꯨ ꯁꯨꯃꯥꯏꯅ ꯑꯆꯧꯕꯗꯨꯅ ꯁꯤꯗ ꯍꯥꯟꯅ ꯏꯔꯣ ꯃꯆꯥꯗꯨꯅ ꯁꯤꯗ ꯏꯔꯣ ꯍꯥꯏꯕꯅꯦ ꯑꯆꯧꯕ ꯃꯁꯤꯡꯁꯦ ꯃꯥꯏ ꯁꯥꯏꯟꯁꯦ ꯀꯩ ꯊꯝꯅꯤ ꯍꯥꯏꯔꯗꯤ ꯁꯤ ꯃꯃꯥꯡꯁꯦ ꯁꯤꯗ ꯃꯌꯥꯏꯒꯤ ꯁꯥꯏꯟꯁꯦ ꯃꯥꯏꯅꯁ ꯑꯣꯏꯔ ꯇꯥꯔꯗꯤ ꯃꯥꯏ ꯑꯣꯄꯣꯖꯤꯠ ꯁꯥꯏꯟ ꯄ꯭ꯂꯁ ꯊꯝꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯀꯣꯟꯕꯩꯁꯤ ꯁꯥꯏꯟ ꯊꯅꯝꯗꯥꯏꯁꯦ ꯃꯃꯥꯡꯒꯤꯁꯤꯗ ꯄꯨꯔꯤꯅꯔꯒ ꯃꯥꯏꯅꯁ ꯇꯥꯕ ꯍꯥꯏꯕꯗꯤ ꯁꯥꯏꯟ ꯃꯥꯟꯅꯔꯣꯏꯕꯀꯣ ꯁꯤ ꯄ꯭ꯂꯁ ꯑꯣꯏꯔꯝꯃꯗꯤ ꯃꯥꯟꯅꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯃꯥꯏꯅꯁ ꯑꯣꯏꯔꯗꯤ ꯃꯥꯟꯅꯔꯣꯏ ꯍꯥꯏꯔꯦ ꯃꯥꯟꯅꯔꯣꯏ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤ ꯄ꯭ꯂꯁ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯃꯥꯟꯅꯔꯣꯏ ꯍꯥꯏꯗꯤ ꯃꯥꯏꯅꯁ ꯂꯩꯇꯥꯔꯦ ꯃꯃꯥꯡꯗ ꯂꯩꯕ ꯀꯣꯏꯐꯤꯁꯤꯌꯟꯁꯤ 1ꯁꯤꯅ ꯑꯃꯨꯛ ꯌꯦꯟꯊꯣꯛꯀꯗꯕ ꯑꯗꯨ ꯇꯥꯔꯗꯤ +5 ꯑꯗꯨꯝ ꯇꯥꯖꯔꯦ ꯁꯤꯅ -3 ꯑꯗꯨꯝ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯚꯦꯂꯨ ꯄꯨꯊꯣꯛꯑꯦ ꯁꯣꯔꯠꯀꯠꯅꯤ ꯁꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯁꯦꯕ ꯁꯤꯗ ꯂꯩꯔꯤꯁꯤ ꯀꯩꯅꯣꯁꯦ ꯁꯤ ꯉꯥꯛꯇꯪ x2ꯅꯤ ꯈꯜꯂꯣ ꯁꯤ ꯖꯒꯥꯁꯤ x ꯁꯥꯏꯗꯨꯅꯤ ꯈꯜꯂꯣꯕ x ꯁ꯭ꯀ꯭ꯋꯥꯔꯅꯤ ꯈꯜꯂꯣ ꯁꯤꯅ 4xꯅꯤ ꯈꯜꯂꯣ a ꯁ꯭ꯀ꯭ꯋꯥꯔꯁꯤꯅ ꯉꯥꯛꯇꯪ xꯒꯤ ꯇꯥꯏꯞꯇ ꯈꯜꯂꯣꯕ a ꯁ꯭ꯀ꯭ꯋꯥꯔꯁꯤ ꯉꯥꯛ xꯒꯤ ꯃꯑꯣꯡꯗ ꯈꯜꯂꯣꯕ ꯀꯣ ꯕ꯭ꯔꯦꯛ ꯉꯁꯥꯏ ꯕ꯭ꯔꯦꯛ ꯊꯥꯔꯝꯕꯗꯣ ꯍꯧꯔꯛꯇꯣꯔꯦꯀꯣ ꯄꯨꯔꯤꯅ ꯀꯌꯥ ꯇꯥꯕ ꯍꯥꯏꯔꯅꯤ ꯁꯤꯒꯤꯅ 96 ꯇꯥꯕ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯁꯤ ꯃꯃꯥꯡꯗ ꯃꯥꯏꯅꯁ ꯂꯩꯔꯦ ꯈꯥꯏꯗꯣꯛꯅꯔꯒ ꯀꯌꯥ ꯇꯥꯕ ꯁꯤꯒꯤ 4ꯁꯤ ꯇꯥꯕ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯣ ꯅꯝꯕꯔ ꯑꯅꯤꯗꯨ 12ꯒ 8ꯒ ꯅꯠꯇ꯭ꯔꯣ ꯅꯝꯕꯔ ꯑꯅꯤꯗꯨ ꯊꯤꯔꯦ ꯑꯗꯨ ꯇꯥꯔꯗꯤ xꯒꯤ ꯚꯦꯂꯨꯁꯤ ꯀꯌꯥ ꯂꯥꯛꯑꯅꯤ xꯒꯤ ꯚꯦꯂꯨꯁꯤ 2 ꯐꯪꯅꯦꯕ ꯅꯠꯇ꯭ꯔꯣ x ꯁꯥꯔꯤꯕꯗꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ a ꯁ꯭ꯀ꯭ꯋꯥꯔꯁꯤ ꯅꯠꯇ꯭ꯔꯣ ꯆꯨꯝꯗ꯭ꯔꯣ x ꯁꯥꯔꯤꯗꯨ ꯁꯤ ꯖꯒꯥꯁꯤꯅꯦꯕ ꯁꯤ ꯖꯒꯥꯁꯤꯅ x ꯁꯥꯔꯤ ꯅꯠꯇ꯭ꯔꯣ ꯉꯥꯏꯍꯥꯛꯇꯪ ꯁꯤ ꯇꯥꯏꯞꯇ ꯈꯜꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ x ꯁꯥꯔꯤꯕ ꯖꯒꯥ a ꯁ꯭ꯀ꯭ꯋꯥꯔ ꯚꯦꯂꯨꯁꯤ 2 ꯐꯪꯒꯅꯦꯕꯀꯣ ꯌꯥꯟꯗꯕ꯭ꯔꯥ ꯑꯆꯧꯕꯗꯨꯅ ꯁꯤ ꯊꯝꯃꯣ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯆꯥꯗꯨꯅ ꯁꯤ ꯊꯝꯃꯣ ꯍꯥꯏꯔꯦ ꯁꯥꯏꯟꯒꯤ ꯃꯇꯥꯡꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯄ꯭ꯂꯁ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯃꯥꯏꯅꯁ ꯆꯣꯡꯊꯣꯔꯛꯑꯅꯤ ꯑꯗꯣ ꯁꯤꯗ ꯄꯨꯔꯤꯅꯕꯒꯤ ꯃꯃꯥꯡꯗ ꯁꯥꯏꯟ ꯃꯥꯏꯅꯁ ꯂꯩꯕ ꯇꯥꯛꯄꯗ ꯑꯅꯤꯁꯤ ꯃꯥꯟꯅꯔꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯃꯅ ꯃꯥꯏꯅꯁ ꯂꯩꯈꯤ ꯇꯥꯔꯗꯤ ꯁꯤ ꯄ꯭ꯂꯁ ꯂꯩꯔꯅꯤ ꯃꯥꯟꯅꯔꯣꯏ ꯍꯥꯏꯗꯤ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯀꯣꯏꯐꯤꯁꯤꯌꯟ ꯀꯩꯝ ꯂꯩꯇꯕꯁꯤ 1ꯅꯤ ꯂꯧꯔꯣ 1 ꯌꯦꯟꯊꯣꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯤ ꯀꯌꯥ ꯇꯥꯔꯦ -12 ꯁꯤꯅ ꯀꯌꯥ +8 ꯁꯨꯃꯥꯏꯅ 2 ꯐꯪꯉꯦ ꯍꯥꯏꯕꯅꯤ a ꯁ꯭ꯀ꯭ꯋꯥꯔ ꯚꯦꯂꯨꯁꯤ ꯑꯣꯔꯗꯔꯤ ꯀꯣꯏꯁꯟꯒꯤ ꯀꯩꯅꯣꯁꯦ ꯄꯥꯟꯁꯤꯜꯂꯒ ꯀꯟꯁꯦꯞꯁꯦ ꯁꯤꯖꯤꯟꯅꯔꯒ ꯀꯣ ꯌꯥꯔꯦꯀꯣ ꯁꯦ ꯁ꯭ꯋꯥꯏꯁꯦ ꯃꯨꯠꯊꯠꯂꯒꯦ ꯑꯗꯨ ꯇꯥꯔꯗꯤ a ꯁ꯭ꯀ꯭ꯋꯥꯔꯁꯦ ꯁꯤ ꯃꯥꯏꯅꯁꯇꯤ ꯂꯧꯔꯔꯣꯏꯀꯣ ꯉꯁꯥꯏ ꯑꯦꯁꯀꯤ ꯚꯦꯂꯨꯗꯨ 1ꯗꯒꯤ ꯆꯥꯎ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤꯅ ꯑꯦꯁꯤ ꯂꯧꯔꯅꯤ ꯑꯗꯨꯗꯤ a ꯁ꯭ꯀ꯭ꯋꯥꯔ ꯚꯦꯂꯨꯁꯤ ꯑꯩꯈꯣꯏ ꯑꯦꯁꯤ ꯂꯧꯔꯦ ꯈꯜꯂꯣ ꯑꯗꯨ ꯇꯥꯔꯗꯤ a ꯄꯨꯊꯣꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯣꯝꯗ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠ ꯇꯧꯔꯅꯤꯀꯣ ꯑꯗꯨ ꯑꯦꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯇꯧꯔꯗꯤ 2√2 ꯇꯥꯔꯅꯤ ꯃꯔꯝꯗꯤ 8 ꯍꯥꯏꯕꯁꯦ ꯁꯤ 4 × 2ꯅꯤꯅ ꯑꯗꯨ ꯁ꯭ꯀ꯭ꯋꯥꯔ ꯔꯨꯠꯁꯤ 4ꯒꯤ ꯇꯣꯉꯥꯟꯅ ꯑꯃ ꯇꯧꯔꯣ 2ꯒꯤ ꯇꯣꯉꯥꯟꯅ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ 4ꯒꯤꯗꯤ 2 ꯇꯥꯔꯦ 2√2 ꯇꯥꯔꯣꯏꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯥꯔꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯔꯦꯀꯣ ꯁꯦ ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ 2√2 ꯇꯥꯔꯗ꯭ꯔꯥ ꯁꯦ ꯑꯣꯀꯦ a ꯚꯦꯂꯨ ꯁꯤ ꯇꯥꯔꯦ ꯍꯧꯖꯤꯛ a ꯚꯦꯂꯨ ꯈꯪꯉꯗꯤ ꯑꯩꯈꯣই ꯉꯁꯥꯏꯗꯩ ꯍꯥꯏꯔꯤꯗꯤ ꯀꯩꯅꯣ ꯁꯤ a ꯚꯦꯂꯨ ꯈꯪ ꯇꯥꯔꯒꯗꯤ a ꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯣꯏꯔꯤꯁꯦ a ꯁꯤ ꯀꯅꯥꯗ ꯂꯧꯈꯤꯕꯅꯣ a ꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ a ꯚꯦꯂꯨꯅꯤ ꯍꯥꯏꯅ ꯂꯧꯔꯤꯁꯤ x - 1/x2 ꯅꯠꯇ꯭ꯔꯣ a ꯂꯧꯔꯤꯁꯦ x - 1/x ꯁꯥꯔꯤꯕꯁꯤ a ꯑꯣꯏꯇꯥꯔꯒꯗꯤ x³ - 1/x³ ꯑꯩꯈꯣꯏꯅ a ꯁꯥꯔꯤꯕꯗꯨ ꯀ꯭ꯌꯨꯕ ꯇꯧꯔꯒ +- a ꯑꯅ ꯐꯣꯔꯃꯨꯂꯥ ꯂꯩꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ a ꯒꯤ ꯚꯦꯂꯨ ꯁꯤ ꯐꯪꯈꯤ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯁꯣꯔꯤ x³ a ꯍꯥꯏꯗꯤ ꯁꯤꯅꯦꯕꯀꯣ a ꯚꯦꯂꯨ ꯁꯤ ꯇꯥꯔꯦ a ꯁꯥꯔꯤꯗꯤ ꯀꯅꯥꯅꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ a ꯗꯨ a ꯒꯤ ꯚꯦꯂꯨ √2 ꯇꯥꯔꯦ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ a ꯒꯤ ꯚꯦꯂꯨ ꯍꯥꯏꯁꯤ ꯀꯩꯅꯣ a ꯒꯤ ꯚꯦꯂꯨ ꯍꯥꯏꯁꯤ x - 1/x ꯒꯤ ꯚꯦꯂꯨꯁꯤꯅꯦꯕ ꯁꯤ ꯇꯥꯗꯣꯏꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ x - 1/x ꯚꯦꯂꯨꯗꯨ a ꯅꯤ ꯂꯧꯈꯤꯕꯅꯤꯅꯀꯣ ꯑꯗꯨ a ꯒꯤ ꯇꯥꯔꯛꯏ ꯚꯦꯂꯨꯁꯤ ꯀꯅꯥ ꯃꯥꯟꯅꯗꯣꯏꯅꯤ x - 1/x ꯇꯨꯅꯦꯕ ꯁꯤ ꯚꯦꯂꯨꯁꯤꯅ ꯍꯦꯛ ꯈꯪꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ x³ - 1/x³ ꯄꯨꯊꯣꯛꯀꯦꯗꯤ ꯁꯤꯒꯤ ꯇꯥꯔꯤꯕ ꯚꯦꯂꯨꯁꯦ a ꯁꯥꯔꯤꯕꯁꯤ ꯀ꯭ꯌꯨꯕ ꯇꯧꯔꯒ +- a ꯇꯧꯅꯕꯅꯤꯅ 2√2ꯒꯤ ꯀ꯭ꯌꯨꯕ ꯇꯧꯔꯅꯤ ꯑꯗꯨꯒ +- ꯍꯥꯏꯔꯒ ꯁꯤ a ꯁꯥꯔꯤꯕ ꯁꯤ ꯖꯒꯥꯁꯤ ꯊ꯭ꯔꯥꯏꯁ ꯂꯥꯛꯑꯅꯤ ꯀꯌꯥ ꯇꯥꯔꯦ ꯑꯗꯨꯗꯤ 2ꯒꯤ ꯀ꯭ꯌꯨꯕ 2 ꯀ꯭ꯌꯨꯕꯇꯤ 8 ꯇꯥꯔꯦ √2ꯁꯤꯒꯤ ꯑꯃꯨꯛ ꯀ꯭ꯌꯨꯕ ꯇꯧꯗꯣꯏꯅꯤ ꯑꯗꯨ ꯇꯥꯔꯗꯤ 2√2 ꯑꯃ ꯇꯥꯔꯅꯤ ꯁꯣꯝꯗꯅ 3 × 2 = 6√2 ꯑꯃ ꯇꯥꯔꯅꯤ ꯇꯤꯁꯤꯟꯅꯔꯣ 16√2 ꯁꯤꯅ 6√2 ꯑꯗꯨ ꯀꯌꯥ ꯇꯥꯔꯦ ꯁꯦ 16ꯒ 6ꯒꯗꯤ ꯀꯌꯥ ꯇꯥꯔꯦ 20ꯒ 2 √2 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯑꯟꯁꯔ ꯇꯥꯏ ꯍꯥꯏꯕꯅꯤꯗ
ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯁꯤꯕꯣ ꯇꯥꯍꯧꯔꯕꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯗꯕ꯭ꯔꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯤ ꯀꯩꯅꯣ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯍꯟꯕ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯃ ꯐꯖꯅ ꯑꯩꯅ PDF ꯊꯥꯔꯤꯁꯤꯗꯒꯤ ꯁꯤ ꯃꯥꯔꯛ ꯇꯧꯈ꯭ꯔꯣ ꯁꯤ ꯁꯤꯟꯖꯤꯟꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯅꯪꯒꯤ ꯅꯣꯠꯕꯨꯛꯇ ꯐꯖꯅ ꯂꯩꯍꯜꯂꯣ ꯁꯤ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯅꯤ ꯈꯜꯂꯤꯀꯣ ꯑꯩ ꯏꯁꯥꯃꯛꯅ ꯌꯥꯝꯅ ꯀꯥꯟꯅꯅꯤ ꯑꯩꯅ ꯀꯝꯄꯥꯏꯜ ꯇꯧꯖꯕꯅꯤ ꯀꯣ ꯁꯤ ꯉꯥꯛꯇꯅꯤ ꯕꯦꯁ ꯇꯧꯔꯦ ꯌꯥꯝ ꯍꯪꯉꯤꯁꯤ ꯁꯤꯗꯤ ꯏꯔꯤꯁꯤ algebra formula compile by ꯑꯩꯅ ꯀꯣ some useful results to shorten calculation ꯁꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯐꯥꯎ ꯇꯧꯁꯦ ꯀꯣ ꯌꯦꯡꯉꯣ ꯀ꯭ꯂꯥꯁꯇ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯅꯕ ꯇꯧ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦ ꯁꯤꯗ ꯅꯣꯏ ꯈꯔ ꯑꯃꯗꯤꯀꯣ ꯑꯗꯨ ꯗꯥꯎꯠ ꯂꯩꯕ ꯀꯩ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯔꯕꯣ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯇ ꯁꯤ ꯄꯥꯔꯁꯣꯅꯦꯜ ꯏꯁꯨꯗꯤ ꯏꯁꯨꯅꯦꯀꯣ ꯁꯥꯔ ꯎꯝ